ꯃꯌꯥꯝꯕꯨ ꯑꯃꯨꯛ ꯍꯟꯅ ꯃꯅꯤꯄꯨꯔꯤ ꯁ꯭ꯇꯣꯔꯤ ꯀꯂꯦꯛꯁꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯃꯇꯝ ꯀꯨꯏꯔꯕꯒꯤ ꯃꯇꯨꯡꯗ ꯃꯌꯥꯝꯒꯤꯗꯃꯛ ꯑꯅꯧꯕ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄ ꯃꯊꯣꯏ ꯀꯣꯡꯈꯥꯝ, ꯑꯗꯨꯒ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯂꯪꯂꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯋꯥꯔꯤ ꯑꯁꯤ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯈꯨꯜꯂꯛ ꯃꯔꯛꯅꯤ, ꯆꯤꯡꯂꯦꯝꯅ ꯐꯖꯕ ꯅꯤꯡꯊꯤꯕ ꯃꯐꯝꯁꯤ ꯅꯤꯡꯁꯤꯡꯕꯗ ꯇꯨ ꯆꯨꯡꯕ ꯄꯣꯛꯄ ꯋꯥꯔꯤ ꯀꯌꯥꯁꯤꯡꯒ ꯁꯥꯒꯣꯟꯅꯅ ꯆꯠꯂꯤꯕ, ꯐꯖꯔꯤ ꯃꯇꯤꯛ ꯇꯝꯊꯤꯕ ꯃꯦꯡꯂꯤꯕ ꯃꯇꯤꯛ ꯁꯥꯊꯤꯕ ꯃꯐꯝꯁꯨꯅꯤ꯫ ꯃꯁꯤꯗ ꯅꯠꯇꯅ ꯑꯃꯒ ꯑꯃꯒ ꯏꯌꯦꯠ ꯌꯦꯠꯁꯤꯟꯅꯕ, ꯏꯄꯨꯟ ꯄꯨꯟꯁꯤꯟꯅꯕ ꯋꯥꯔꯤꯁꯤꯃꯛꯇꯕꯨ ꯑꯣꯏꯔꯦ ꯂꯪꯂꯤ꯫ ꯍꯧꯔꯛꯐꯝ ꯈꯪꯗꯕ, ꯂꯣꯏꯁꯤꯟꯐꯝꯅ ꯀꯗꯣꯝꯗ ꯌꯦꯡꯂꯨꯕꯗꯗꯤ ꯏꯪꯖꯕꯒꯤ ꯋꯥꯇꯅꯤ, ꯌꯨꯝꯗꯣꯟꯄꯣꯛ ꯑꯣꯏꯅꯅꯤ ꯇꯥꯔꯤꯕ ꯑꯁꯤ꯫ ꯁꯨꯛꯅ ꯃꯝꯂꯕ ꯃꯐꯝꯃꯛꯁꯨ ꯅꯠꯇꯦ꯫ ꯆꯥꯎꯈꯠꯂꯕ ꯃꯇꯝ ꯑꯁꯤꯗ ꯁꯣꯍꯔꯗꯒꯤ ꯃꯅꯨꯡ ꯆꯪꯁꯤꯟꯅ ꯂꯩꯕ ꯎꯃꯪ ꯋꯥꯃꯪ ꯃꯔꯥꯡ ꯀꯥꯏꯅ ꯂꯩꯕ ꯈꯨꯟꯅꯤ ꯈꯝꯂꯨꯔꯥꯏ꯫ ꯖꯒꯥ ꯑꯁꯤ ꯏꯁꯨꯛ ꯁꯨꯛꯄꯅ ꯃꯝꯃꯤ꯫ ꯃꯐꯝ ꯃꯐꯝ ꯈꯨꯗꯤꯡꯁꯨ ꯑꯆꯧꯕ ꯎ ꯋꯥꯇꯅ ꯃꯔꯥꯡ ꯀꯥꯏꯅ ꯍꯧꯔꯤ, ꯄꯥꯜꯂꯤ꯫ ꯃꯐꯝ ꯑꯗꯨꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅꯗꯤ ꯀꯝꯗꯧꯅ ꯂꯩꯔꯤꯕ ꯈꯨꯟ ꯑꯗꯨꯗ ꯍꯦꯟꯅ ꯗꯨꯝ ꯉꯛꯅ ꯁꯣꯟꯅꯔꯤꯕ ꯃꯐꯝꯁꯤꯒꯤ ꯃꯌꯥꯏ ꯆꯕꯨꯛꯇ ꯂꯩꯕ ꯃꯥꯏꯀꯩ ꯃꯔꯤꯗ ꯄꯤꯛꯇꯛ ꯆꯦꯡꯇꯛꯅ ꯌꯨꯡꯕ ꯌꯨꯡꯕꯤ ꯃꯈꯣꯡ ꯃꯔꯤ ꯑꯗꯨꯒꯤ ꯃꯌꯥꯏꯗ ꯂꯩꯕ ꯒꯨꯍꯥ ꯑꯗꯨꯕꯨꯅꯤ꯫ ꯀꯅꯥꯒꯤ ꯍꯥꯛꯇꯛꯇꯕꯨ ꯁꯥꯈꯤꯕꯅꯣ, ꯀꯔꯤ ꯀꯔꯝ ꯇꯧꯕꯒꯤ ꯁꯥꯈꯤꯕ ꯑꯃꯗꯤ ꯀꯅꯥꯒꯤꯗꯃꯛꯇ ꯁꯥꯈꯤꯕ ꯍꯥꯏꯕ ꯑꯁꯤꯒꯤ ꯆꯞ ꯆꯥꯕ ꯄꯥꯎꯈꯨꯝ ꯈꯪꯗꯦ ꯀꯅꯥ ꯑꯃꯠꯇꯅꯁꯨ꯫ ꯑꯗꯨꯕꯨ ꯂꯤꯅꯩ ꯋꯥꯔꯤꯗꯤ ꯃꯈꯜ ꯃꯈꯜ ꯃꯐꯝꯁꯤꯒꯤ ꯑꯣꯏꯕ, ꯑꯃꯒ ꯑꯃꯒꯁꯨ ꯑꯃꯠꯇ ꯃꯥꯟꯅꯗꯦ꯫ ꯌꯥꯝꯅꯃꯛ ꯊꯦꯡꯖꯤꯟꯗ꯭ꯔꯤꯕ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ꯫ ꯃꯦꯡꯂꯕ ꯊꯥꯕꯜꯒꯤ ꯃꯉꯥꯜ ꯃꯔꯛꯇ ꯆꯥꯉꯟ ꯆꯥꯕ ꯂꯣꯏꯔꯕ ꯇꯨꯡ ꯍꯛꯆꯤꯠ ꯂꯥꯡꯅꯕ ꯑꯣꯏꯅ ꯊꯣꯔꯛꯇꯨꯅ ꯐꯝꯂꯤ ꯃꯥꯡꯒꯣꯜꯗ ꯃꯔꯨꯞ ꯑꯍꯨꯝꯁꯤ꯫ ꯈꯖꯤꯛ ꯈꯖꯤꯛꯀ ꯄꯥꯏꯁꯤꯟꯅꯔꯨꯔꯦ, ꯈꯣꯟꯖꯦꯜꯗꯨꯁꯨ ꯐꯥꯏꯔꯦ꯫ ꯑꯣ, ꯅꯨꯡꯁꯤꯕꯅꯤꯗ ꯃꯇꯝꯗꯣ, ꯈꯪꯍꯧꯗꯦꯀꯣ꯫ ꯑꯩꯈꯣꯏꯁꯤ 12 ꯀꯥꯏꯗꯨ ꯊꯥꯕ ꯂꯣꯏꯔꯕꯅꯦꯕ꯫ ꯉꯁꯤꯅ ꯔꯤꯖꯜ ꯑꯥꯎꯠ ꯑꯣꯏꯕꯒꯤ ꯆꯥꯛ ꯆꯥꯅꯔꯤꯅꯤꯀꯣ꯫ ꯅꯨꯡꯕꯨ ꯅꯨꯡꯁꯤ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤꯁꯦ, ꯈꯜꯂꯨꯕꯗ ꯅꯥꯇꯣꯟꯗꯒꯤ ꯄꯤ ꯇꯥꯔꯛꯀꯅꯨ ꯌꯥꯗꯦ꯫ ꯊ꯭ꯔꯨꯠ ꯂꯥꯎꯅ ꯑꯃꯨꯛꯇꯪ ꯆꯤꯡꯈꯠꯂꯤ ꯃꯅꯥꯇꯣꯟꯗꯨ꯫ ꯅꯨꯡꯉꯥꯏꯔꯕ ꯃꯨꯠ ꯑꯃꯅꯤ ꯀꯦꯡꯕꯒꯤ, ꯑꯗꯨꯕꯨ ꯁꯣꯛꯏ ꯑꯅꯤꯗꯨꯒꯤ ꯃꯥꯏꯊꯣꯡꯁꯤꯗꯤ ꯇꯥꯅꯤꯡꯗꯦ ꯍꯥꯏꯅ ꯇꯥꯛꯄꯅꯤ꯫ ꯀꯣꯏꯕ ꯂꯥꯡꯕꯗ ꯍꯥꯂꯦꯡꯕ ꯂꯩꯇ꯭ꯔꯕ ꯊꯦꯝꯕꯅ ꯑꯃꯨꯛ ꯃꯔꯛꯇꯨꯗ ꯐꯥꯏꯖꯤꯜꯂꯛꯏ꯫ ꯑꯗꯨꯒꯤ ꯋꯥꯗꯨ ꯑꯩꯅ ꯈꯟꯕꯅꯤꯅꯦ ꯍꯧꯖꯤꯛꯇ ꯍꯥꯏꯒꯦꯅ꯫ ꯅꯪꯅꯒ ꯍꯥꯏꯔꯛꯏꯗꯨꯗꯤ ꯑꯩꯅ ꯍꯥꯏꯐꯝ ꯊꯣꯛꯄꯅꯤ ꯃꯌꯦꯛꯀꯤꯗꯤ꯫ ꯑꯩꯅꯒ ꯍꯥꯏꯔꯒ ꯄꯛꯆꯒꯗꯕꯅꯤ꯫ ꯃꯔꯩ ꯑꯣꯜꯂꯝꯗꯥꯏꯒꯤ ꯃꯃꯤ ꯎꯔꯛꯂꯕ ꯑꯁꯤꯗ ꯉꯁꯥꯏꯗꯒꯤ ꯇꯨꯃꯤꯟꯅ ꯂꯩꯔꯝꯕ ꯗꯦꯕꯅ ꯃꯔꯛ ꯊꯠꯇꯨꯅ ꯍꯥꯏꯔꯛꯏ꯫ ꯑꯋꯣꯏꯕ ꯆꯥꯛ ꯇꯣꯛꯄꯩ ꯄꯨꯛꯅ ꯄꯨꯛ ꯅꯥꯕꯅꯦ, ꯉꯥꯏꯍꯥꯛꯇ ꯇꯨꯃꯤꯟꯅ ꯂꯩꯁꯤ ꯀꯩꯗꯧꯔꯒꯦ? ꯑꯦ ꯗꯦꯕ, ꯗꯦꯕ, ꯌꯥꯝ ꯂꯦꯝꯃꯤꯅꯦ ꯅꯪꯁꯦ꯫ ꯅꯨꯡꯁꯤꯕ ꯑꯃ ꯌꯥꯎꯏꯅ ꯇꯧꯗꯣ꯫ ꯀꯩ ꯆꯥꯒꯦ ꯌꯥꯝ ꯂꯦꯝꯃꯤꯁꯦ? ꯃꯔꯛꯇꯨꯗ ꯑꯃꯨꯛ ꯀꯦꯡꯕꯅ ꯐꯥꯏꯖꯤꯜꯂꯛꯏ꯫ ꯋꯥꯔꯤꯁꯨ ꯅꯨꯡꯉꯥꯏꯕꯤꯔꯤ, ꯑꯗꯣ ꯐꯖꯗ꯭ꯔꯣ ꯊꯥꯕꯜꯁꯦ? ꯏꯪꯅ ꯆꯤꯛꯅ ꯂꯦꯝꯅ ꯑꯇꯤꯌꯥꯁꯤꯗ ꯉꯥꯟꯊꯣꯏꯔꯤꯁꯦ꯫ ꯊꯦꯝꯕꯅ ꯑꯃꯨꯛ, ꯁꯦꯁ ꯁꯥꯍꯤꯇ꯭ꯌꯅꯤꯀꯣ, ꯄ꯭ꯔꯃꯥꯟꯒꯁꯤꯅ ꯌꯥꯝ ꯂꯣꯜꯂꯦꯕ꯫ ꯀꯨꯏꯔꯔꯣꯏ ꯅꯪ ꯄ꯭ꯔꯦꯃꯥꯅꯟꯗ ꯑꯣꯟꯗꯧꯕ꯫ ꯃꯤꯅꯒ ꯍꯥꯏꯅꯗꯣꯏꯅꯤ ꯀꯥꯡꯉꯨꯖꯝ ꯀꯦꯡꯕꯗꯨ ꯄꯦꯕꯝ ꯄ꯭ꯔꯦꯃꯥꯅꯟꯗ ꯑꯣꯟꯈ꯭ꯔꯦ꯫ ꯅꯨꯃꯤꯗꯥꯡ ꯑꯃ ꯊꯥꯕꯜ ꯌꯦꯡꯉꯨꯕꯗ ꯁꯨꯃꯥꯏꯅꯒ ꯑꯃꯨꯛ ꯁꯣꯟꯅꯔꯛꯀꯗꯣꯏꯅꯦꯕ, ꯄꯣꯛ ꯊꯣꯡꯕ KG ꯑꯃ ꯆꯥꯔꯨꯕꯗꯒꯤ꯫ ꯐꯖꯅꯤꯍꯦ꯫ ꯀꯦꯡꯕ ꯃꯈꯥ ꯁꯝꯊꯩ ꯊꯦꯝꯕꯒꯤ ꯋꯥꯔꯣꯜ ꯃꯇꯨꯡ ꯏꯟꯅ꯫ ꯑꯧ, ꯌꯥꯝ ꯐꯥꯎꯔꯗꯣꯏꯖꯥꯠꯅꯤ ꯑꯩꯁꯦ꯫ ꯑꯣꯇꯣꯒ꯭ꯔꯥꯐ ꯂꯧꯒꯦꯔꯣ? ꯄꯤꯔꯝꯃꯨꯔꯣ? ꯏꯕꯣ ꯔꯥꯁꯤꯗꯤ ꯌꯣꯡꯆꯥꯛ ꯀꯪꯕꯗ ꯌꯥꯎꯈ꯭ꯔꯦ꯫ ꯇꯥꯅꯤꯡꯂꯛꯇ꯭ꯔꯗꯨꯅ ꯗꯦꯕꯅ ꯒ꯭ꯌꯥꯟ ꯇꯥꯅ ꯉꯥꯡꯅꯕ ꯍꯣꯠꯅꯩ꯫ ꯌꯥꯔꯦ ꯀꯩꯗꯧꯔꯒꯦ, ꯅꯣꯏꯁꯤꯗꯤ ꯑꯋꯣꯏꯕ ꯇꯟꯖꯩꯍꯦ ꯑꯩꯗꯤ꯫ ꯋꯥꯔꯤ ꯀꯌꯥ ꯁꯥꯟꯅꯩ ꯑꯍꯨꯝꯗꯨ, ꯑꯗꯨꯕꯨ ꯃꯔꯛ ꯑꯗꯨꯗ ꯀꯦꯡꯕꯅ ꯋꯥ ꯑꯃ ꯍꯧꯗꯣꯔꯛꯏ ꯈꯪꯍꯧꯗꯅ꯫ ꯁꯨꯇꯤ ꯃꯅꯨꯡꯁꯨ ꯑꯣꯏꯔꯤ, ꯑꯩ ꯋꯥꯔꯤ ꯑꯃ ꯅꯤꯡꯁꯤꯡꯂꯛꯑꯦ꯫ ꯁꯤꯗꯩ ꯈꯔ ꯆꯠꯂꯒ ꯂꯩꯔꯝꯂꯅꯤ ꯈꯜꯂꯦ ꯑꯗꯨꯏ ꯈꯨꯟꯗꯣ꯫ ꯃꯃꯤꯡꯗꯨꯕꯨ, ꯑꯣ, ꯈꯝꯂꯨꯔꯥꯏ ꯍꯥꯏꯕ꯫ ꯑꯗꯨꯏ ꯈꯨꯟꯗꯣ ꯈꯔ ꯇꯝꯅ ꯈꯣꯠꯅꯕ ꯇꯧꯕ ꯃꯥꯜꯂꯤ꯫ ꯅꯨꯃꯤꯗꯥꯡꯒꯁꯤ ꯃꯤ ꯀꯅꯥꯝ ꯃꯄꯥꯜ ꯊꯣꯛꯅꯗꯕ꯫ ꯑꯗꯩ ꯑꯗꯨꯏ ꯈꯨꯜ ꯑꯗꯨꯒꯤ ꯃꯌꯥꯏꯗꯨꯗ ꯒꯨꯍꯥ ꯑꯃꯁꯨ ꯂꯩ ꯃꯥꯜꯂꯤ꯫ ꯑꯗꯨꯏ ꯒꯨꯍꯥꯗꯨꯁꯨ ꯊꯤ ꯇꯝꯅꯩ ꯍꯥꯏꯅꯦ꯫ ꯑꯩꯉꯣꯟꯗ ꯀꯅꯥꯅꯣꯝꯅ ꯍꯥꯏꯔꯛꯈꯤꯒꯨꯝ ꯇꯧꯕꯅꯤ ꯋꯥꯔꯤꯁꯦ, ꯑꯩ ꯀꯥꯎꯈ꯭ꯔꯦ ꯃꯤꯁꯛꯇꯨꯗꯤ꯫ ꯑꯗꯣ ꯑꯝꯇꯪ ꯆꯠꯂꯒ ꯕꯨꯠ ꯑꯃ ꯑꯅꯤ ꯐꯥꯔꯨꯁꯤꯔꯣ? ꯆꯠꯄ ꯂꯥꯡꯕꯁꯤꯃꯗꯤ ꯊꯦꯝꯕꯒꯤ ꯍꯩꯅꯕꯤꯒ ꯑꯣꯏꯔꯦ꯫ ꯍꯥꯏꯔꯛꯂꯦ ꯃꯥꯗꯤ ꯆꯠꯂꯨꯔꯁꯤ꯫ ꯑꯗꯨꯕꯨ ꯗꯦꯕꯗꯤ ꯍꯥꯏꯔꯞ ꯈꯟꯖꯥꯟꯅꯩ, ꯆꯠꯅꯤꯡꯗꯕ ꯃꯇꯧ ꯎꯠꯂꯛꯏ ꯗꯦꯕ꯫ ꯑꯗꯨꯕꯨ ꯃꯇꯥꯡꯁꯤꯗ ꯀꯦꯡꯕ ꯑꯀꯟꯕ ꯑꯃꯨꯛ ꯁꯥꯔꯛꯂꯦ꯫ ꯍꯦꯔꯥ, ꯅꯣꯏꯒꯨꯝꯕꯅ ꯆꯪꯕ ꯉꯝꯒꯗꯕ ꯃꯐꯝ ꯅꯠꯇꯦ ꯃꯗꯨ꯫ ꯁꯦꯁ, ꯍꯦꯔꯣꯅꯤꯀꯣ? ꯀꯩ, ꯍꯣꯃꯣꯅꯦ? ꯎꯄꯥꯏ ꯂꯩꯇꯦ ꯗꯦꯕ꯫ ꯑꯗꯨꯃꯛ ꯃꯔꯨꯞ ꯑꯅꯤꯅ ꯁꯤꯟꯕ ꯑꯗꯨꯗ ꯌꯥꯕ ꯅꯠꯇꯅ
asumna plan macha macha yatpa hawi kengbana adudagi tumba sajinaduna changjinkhre ahalsingi mamangda yumgi ahalsingsu changan chanaravanina adumak nganna tumnakhre matamna thengjilaktringai themba anido hogdoi oi deva kengba hogolo tadro oktabani tumba adu pumkhai koulangbagam ga tada kai sethari dubu yaroini hogolo me hogali anidusu thona fai themba adubu hainajade devadi ngasigi matawasi isingda chingnaba haibdu oire adu matawani khalaga tuminna kana khanghandana tapna khong thangdorakle yumadudagi mirak narak yenglaga humdu gari macha adu masu tapna get mapal fawpa induna puthorai kalengi matamni liri sitpa malangbagi sahumna hakchangda yeivada nungai hanwa ma pokpana hapen makak adumaga t-shirt oversize ta masa dagi hena chawba amaga letlaga ahumdu monda nungai na thaudorakle khamdurai khuntamna kengba masu thoina guha adugi wari khangbanate adu ngai hakki wakhalda hogdokhiwa sakhiba wari asina maram oiraga thorakadava lakadava thogdok singda kari ahongba lakani khangjaba nate tawribasi thembadi mondagasi kayada nungai jariwa picnic ama chatpa gumle mana khalibasi yumadudagi khara thaudorakle haibabu chap chaba lambi maksu khangde aduna google map ta phaktoklaga thidana humdana lakpana yausilakle khamdurai khun signboard apatpa amada musi sidaraba mayekna thaba khamdurai haiba mayek adusu flash aduna kaplabada mayak sengboy sengdaboy urakle ahumdu hojik phawba akiba pakhatpadi phawdri haibabu devadi hainaba khara watpa haibdu oire matam sisu yamna thengjinba makti oidri adubu yumdom pokka oire maina mafam chana kindabuga kharaga sukle adagi uwa marang kainaga howadu yengbudadi thuk lawbudi phawri gari su adumak thawri yamna lana tava adai guha aduna kadaida lei haiwa khangdabuga ahumsi gyan mangba haibdu oire mi so mata ude lambi daga khalli wakhalda su thembana ni gamta ude ni moi swaisa kainomni ni upai leite yumthong amada changlakle aduga guha aduna leiriwa maphamdu hanglase haina yanare sumang maton aduna leplaga kengbana mi sibu yum leibro ihe misagi manin kok takpani kengbagi matausi adubu ngihaktang oirabasu uirum sarum tawrbagi khonjel phaiba khotpa adumadi tawdre devana phaina yengbada kengbada onsin boy chaiboy tapna makhoi humkhak tanaba maongda hainab khonai kaidawre haibno kengbana thembasu makha samthai awoiba kengba nangama amuk devana tapna gyantana yumaduda onsinduna kaurai yumsu mi lebro karino makta hangjageba tapna gere laufa khonjelga iroinana thong adusu hangdorai ahal ama thoglai yenglai sumang matonduda lepliwa ahumadu tamna hanglai wahang asimasu kana no isu sana khoibo jaga asidagi sumande kari leire numidang asida na khoina laklibase akiba amataga khangdrabarane he devana pau khumpirei abo mafam sidagi kharabudi lape khoise mafam asida lakjabagi maram aikhoise marak thatna kengmana khangai haidei bubo aikhoise mukesh ambani hogi miyoine akshay kumar gi machanupi gi mayanupani aise sinfamna drug trafficking aduga aikhoise america dagi mafam asida miyoibana kinaraba mafam adagidi jaga singda chatuna mafam adubu aki akhangdagi ngakthoglaga amuk shanti hanjan handoini masida bubuknaga wahang hanglamgani karige khoisida thawaina lakpano kaina hojikta haijakhrabaduni khoisa ihai isingda aduk haithoi singthoirabani adugi khutsu khulai matik chana yawi aduga akhoi pabung direnda hangu matamda mafam asida leiba guhasi yamna kaino tawi aduna akhoi na guhasi gi matangda kupna thejinjaraga ingtapna lehannaba puthoknaba lakjabani thank you kadai dagi wahai watano ahal aduna paukhumga pifam khangloidaba ahal aduna khangdaba mi kayagi minga hapchin dana ahiyapa saduna abok aduda ngangsilaku matawasida ani dudi mamitka tapna lauthorokle yamnaga manna nisa khaiba manba kengbagi matawasida themba amadi devadi tumina leijere ahal adu paukhumga pirakte adubu ngaihak tumina leiraba matungda makhutuna maikai amaromda thillaga hairei nakhoina thiriba mafam adu tu asigi lambi sida
ꯆꯨꯝꯗ꯭ꯔꯤꯡ ꯑꯗꯨꯝ ꯆꯠꯂꯨ ꯀꯥ ꯍꯦꯟꯅ ꯁꯨꯛꯄ ꯃꯐꯝ ꯑꯃ ꯂꯩꯔꯝꯒꯅꯤ ꯎ ꯋꯥ ꯃꯔꯥꯡ ꯀꯥꯏꯕ ꯃꯐꯝ ꯑꯃ ꯃꯗꯨꯒꯤ ꯃꯅꯨꯡꯗ ꯑꯗꯨꯝ ꯆꯪꯂꯣ ꯆꯦꯛꯇꯤ ꯆꯦꯛꯁꯤꯜꯂꯨꯀꯣ ꯏꯁꯨꯁꯥ ꯆꯪꯈ꯭ꯔꯦ ꯏꯃꯨꯡꯗ ꯃꯤꯠꯌꯦꯡ ꯑꯃꯗꯤ ꯌꯦꯡꯂꯝꯃꯤ ꯑꯍꯨꯝꯁꯤꯗ ꯑꯇꯩ ꯀꯔꯤꯁꯨ ꯍꯥꯏꯔꯛꯂꯝꯗ꯭ꯔꯦ ꯂꯣꯏꯔꯛꯄꯒꯤ ꯋꯥꯔꯣꯜ ꯆꯦꯛꯁꯤꯜꯂꯨꯀꯣ ꯏꯁꯨꯁꯥ ꯍꯥꯏꯕꯁꯤ ꯊꯣꯏꯅ ꯂꯨꯝꯅ ꯈꯟꯖꯤꯟꯗꯅ ꯑꯍꯜ ꯑꯕꯣꯛ ꯑꯗꯨꯅ ꯇꯥꯛꯂꯛꯄ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯊꯧꯗꯔꯛꯂꯦ ꯑꯍꯨꯝꯗꯨ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡ ꯆꯦꯛꯃꯣꯛ ꯂꯥꯎꯗ ꯏꯪꯅ ꯆꯤꯛꯄ ꯃꯇꯧꯅꯤ ꯑꯣꯏꯔꯤꯕ ꯏꯁꯤꯡ ꯅꯨꯡꯁꯤꯠꯀꯤ ꯐꯤꯕꯝꯅ ꯂꯤꯔꯤ ꯂꯤꯔꯤ ꯏꯪꯅ ꯁꯤꯠꯄꯒꯤ ꯃꯇꯧ ꯑꯁꯤꯗ ꯑꯍꯨꯝ ꯑꯗꯨꯗꯤ ꯍꯦꯟꯅ ꯍꯦꯂꯥ ꯌꯥꯎꯈ꯭ꯔꯦ ꯑꯗꯨꯅ ꯒꯥꯔꯤꯒꯗꯨ ꯍꯦꯛꯇ ꯀꯟꯅ ꯊꯧꯊꯔꯛꯂꯦ ꯃꯥꯏꯀꯩ ꯈꯪꯗ ꯑꯍꯜ ꯑꯗꯨꯅ ꯇꯥꯛꯂꯛꯄꯅꯤ ꯁꯥꯗꯅ ꯑꯍꯨꯝ ꯑꯗꯨ ꯆꯨꯝꯇ꯭ꯔꯤꯡ ꯂꯝꯕꯤ ꯄꯔꯤꯡ ꯑꯗꯨꯗ ꯂꯥꯛꯂꯔꯤ ꯒꯥꯔꯤꯁꯨ ꯂꯦꯞꯄ ꯂꯩꯇꯅ ꯊꯧꯔꯤ ꯋꯥꯔꯤꯁꯨ ꯂꯦꯞꯇꯦ ꯊꯦꯝꯕ ꯃꯥꯒꯤ ꯀꯥꯔꯟꯗꯨ ꯍꯧꯔꯛꯏ ꯀꯦꯡꯕ ꯃꯉꯣꯟꯗ ꯑꯣꯟꯁꯤꯟꯗꯨꯅ ꯑꯩꯈꯣꯏ ꯃꯨꯀꯦꯁ ꯑꯝꯕꯥꯅꯤꯒꯤ ꯃꯤꯅꯤꯁꯨ ꯍꯥꯏꯕꯤꯈ꯭ꯔꯦ ꯑꯛꯁꯤ ꯀꯨꯃꯥꯔꯒꯤ ꯃꯌꯥ ꯅꯨꯄꯥꯅꯦꯁꯨ ꯇꯥꯛꯄꯤꯈ꯭ꯔꯦ ꯑꯃꯦꯔꯤꯀꯥ ꯒꯥꯏꯗꯨ ꯑꯩꯈꯣꯏꯗꯤ ꯑꯃꯨꯛꯇ ꯐꯥꯎꯕ ꯑꯁꯦꯡꯕ ꯑꯣꯏꯅꯒ ꯎꯖꯗ꯭ꯔꯤꯅꯦ ꯍꯥ ꯀꯩ ꯍꯥꯏꯒꯦ ꯗꯦꯕ ꯗꯦꯕꯁꯨ ꯃꯀꯣꯛ ꯅꯣꯝꯃꯤ ꯆꯨꯝꯃꯤ ꯆꯨꯝꯃꯤ ꯍꯥꯏꯕꯒꯨꯝ ꯃꯈꯥ ꯇꯥꯊꯩ ꯊꯦꯝꯕꯅ ꯑꯗꯨꯗꯤ ꯑꯩꯈꯣꯏꯅ ꯒꯥꯔꯤ ꯃꯆꯥꯗꯒ ꯊ꯭ꯔꯨꯠ ꯊ꯭ꯔꯨꯠ ꯍꯥꯏꯅ ꯊꯧꯔꯤꯁꯤꯗꯤ ꯋꯪ ꯋꯪ ꯂꯥꯎꯅ ꯂꯦꯝꯕꯣꯔꯒꯤꯅꯤꯗꯒ ꯑꯝꯇ ꯊꯧꯔꯗꯤ ꯅꯨꯡꯉꯥꯏꯖꯈ꯭ꯔꯅꯤꯗ ꯀꯦꯡꯕꯁꯨ ꯄꯥꯎꯈꯨꯝꯗꯨ ꯁꯠ ꯄꯤꯔꯛꯏ ꯀꯩꯁꯨ ꯇꯥꯡꯕ ꯅꯠꯇꯦꯗ ꯂꯦꯝꯕꯣꯔꯒꯤꯅꯤ ꯒꯥꯏꯗꯨ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯂꯝꯕꯤ ꯊꯣꯡꯒꯤ ꯐꯤꯕꯝꯁꯤꯅ ꯈꯔ ꯐꯠꯇꯦꯗꯅ ꯑꯗꯩ ꯃꯤꯅ ꯈꯔ ꯅꯨꯡꯉꯥꯏ ꯈꯜꯂꯛꯄ ꯎꯔꯒ ꯌꯦꯡꯁꯤꯟꯗꯣꯏꯒꯤꯇ ꯇꯧꯔꯒ ꯂꯩꯕ ꯃꯤꯒꯤ ꯃꯁꯤꯡꯁꯤꯅ ꯌꯥꯝꯈꯠꯂꯛꯄꯁꯤꯗꯅꯦ ꯏꯀꯨꯕꯣꯛꯇ ꯀꯣꯟꯅ ꯂꯩꯔꯁꯤ ꯂꯦꯝꯕꯣꯔꯒꯤꯅꯤ ꯒꯥꯏꯗꯨ ꯈꯥꯝꯃꯒ ꯊꯝꯃꯤꯅꯦꯃꯤ ꯅꯣꯏꯕꯣ ꯇꯁꯦꯡꯅ ꯇꯥꯕꯗ ꯈꯥꯡꯕ ꯋꯥꯕ ꯍꯥꯏꯕꯗꯨꯃꯛ ꯑꯣꯏꯔꯦ ꯀꯦꯡꯕꯅ ꯍꯥꯏꯔꯤꯕ ꯋꯥꯁꯤ ꯑꯅꯤꯗꯨꯁꯨ ꯇꯥꯅꯤꯡꯗꯕꯗ ꯍꯨꯠ ꯍꯨꯠ ꯂꯩꯔꯒ ꯂꯩ ꯄꯥꯎꯈꯨꯝꯒ ꯄꯤꯗꯦ ꯑꯅꯤꯗꯨ ꯑꯗꯨꯏ ꯃꯍꯨꯠꯇ ꯗꯦꯕꯅ ꯃꯥꯒꯤ ꯃꯅꯤꯡ ꯑꯣꯏꯅ ꯐꯝꯂꯤꯕ ꯊꯦꯝꯕꯗ ꯍꯥꯏꯔꯛꯏ ꯄꯨꯡꯗꯣ ꯊꯦꯡꯖꯤꯜꯂꯛꯑꯗꯤ ꯈꯔ ꯀꯟꯈꯠꯁꯤꯗꯅ ꯊꯧꯔꯤꯁꯦ ꯇꯞꯃꯜꯂꯁꯨ ꯍꯣꯔꯦꯟ ꯍꯟꯕꯗ ꯊꯦꯡꯈꯤꯅꯤꯀꯣ ꯑꯃꯨꯛ ꯊꯦꯝꯕꯁꯨ ꯄꯥꯎꯈꯨꯝ ꯄꯤꯔꯛꯏ ꯉꯜꯂꯤ ꯑꯗꯨꯝ ꯆꯥꯡ ꯑꯃꯗ ꯊꯧꯁꯤ ꯌꯥꯝ ꯀꯟꯅꯒ ꯊꯧꯔꯣꯏꯁꯤ ꯍꯥꯄꯦꯟꯁꯤꯃꯒ ꯊꯨꯅ ꯌꯥꯡꯅ ꯊꯧꯔꯒ ꯂꯣꯛꯒ ꯊꯨꯡꯖꯤꯜꯂꯛꯑꯗꯤ ꯑꯩ ꯐꯖꯅꯤ ꯋꯥꯔꯤ ꯃꯆꯥ ꯍꯣ ꯑꯆꯧꯕ ꯍꯣ ꯁꯨꯝ ꯁꯥꯟꯅꯗꯅ ꯊꯧꯔꯛꯄꯅ ꯂꯝꯕꯤꯒꯤ ꯑꯔꯣꯏꯕ ꯁꯔꯨꯛꯇꯨ ꯌꯧꯔꯛꯂꯦ ꯑꯗꯨꯕꯨ ꯅꯥꯛ ꯌꯦꯠ ꯍꯥꯏꯈꯤꯕ ꯂꯝꯕꯤ ꯑꯣꯏꯕꯅꯤꯅ ꯑꯍꯨꯝꯗꯨ ꯍꯥꯏꯔꯞ ꯃꯝꯃꯤ ꯉꯥꯏꯍꯥꯛ ꯊꯦꯝꯕꯅ ꯃꯇꯥꯡꯗꯨꯗ ꯀꯩꯅꯣ ꯉꯁꯥꯏ ꯕꯣꯕꯣꯛꯇꯨꯅ ꯍꯥꯏꯔꯛꯄꯗꯨꯕꯣ ꯈꯔ ꯁꯣꯡꯕ ꯂꯝꯕꯤꯅ ꯂꯣꯏꯒ ꯍꯥꯏꯕꯅꯤ ꯀꯦꯡꯕ ꯅꯪ ꯉꯁꯥꯏ ꯌꯥꯝ ꯈꯪꯅ ꯑꯩꯈꯣꯏꯗꯒ ꯉꯥꯡꯁꯛ ꯇꯧꯈꯤꯗꯥꯏꯅꯦ ꯀꯗꯣꯝꯗꯅꯣ ꯍꯥꯏꯔꯛꯑꯣꯅꯦ ꯀꯗꯣꯝꯗ ꯆꯪꯗꯣꯏꯅꯣꯕ ꯑꯩꯈꯣꯏꯁꯦ ꯁ꯭ꯋꯥꯏꯗ ꯑꯗꯨꯝ ꯂꯩꯔꯝꯅꯤꯗ ꯅꯣꯏꯁꯨ ꯀꯤꯃꯟꯈ꯭ꯔꯦ ꯂꯩꯔꯝꯅꯤ ꯁ꯭ꯋꯥꯏꯗ ꯌꯦꯡꯒꯦꯁꯦ ꯌꯦꯡꯉꯣꯀꯣ ꯅꯪ ꯗꯦꯕꯗꯤ ꯑꯅꯤꯗꯨꯗ ꯊꯣꯏꯅ ꯋꯥꯈꯜ ꯑꯣꯏꯁꯤꯜꯂꯨꯗꯦ ꯖꯒꯥ ꯑꯗꯨ ꯃꯨꯟꯅ ꯌꯦꯡꯉꯤ ꯇꯞꯅ ꯊꯥꯡꯕ ꯈꯣꯡꯊꯥꯡ ꯑꯗꯨꯁꯨ ꯑꯃꯝꯕ ꯃꯔꯛꯇ ꯃꯣꯡꯁꯣꯡ ꯃꯄꯥ ꯅꯛꯁꯤꯜꯂꯛꯏ ꯐꯣꯟꯒꯤ ꯐ꯭ꯂꯥꯁ ꯊꯥꯟꯗꯨꯅ ꯁꯨꯝ ꯃꯥꯏꯀꯩ ꯌꯦꯡꯗꯨꯅ ꯂꯥꯛꯄꯅ ꯎꯔꯦ ꯈꯣꯡ ꯂꯝꯕꯤ ꯑꯣꯏꯅ ꯄꯤꯛꯇꯛꯅ ꯂꯩꯕ ꯑꯅꯤꯗꯨꯅ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯑꯣꯟꯁꯤꯟꯗꯨꯅ ꯌꯦꯡꯂꯛꯏ ꯑꯗꯨꯕꯨ ꯁꯣꯝꯒꯤ ꯑꯅꯤꯁꯤꯃꯗꯤ ꯃꯔꯩ ꯁꯥꯡꯗꯅꯔꯛꯂꯦ ꯐꯥꯒꯤꯗꯒꯤ ꯀꯦꯡꯕ ꯃꯤ ꯎꯁꯤꯠꯇꯅ ꯑꯋꯣꯏꯕ ꯊꯦꯝꯕ ꯅꯪ ꯑꯃ ꯑꯣꯏꯔꯣꯏ ꯄꯥꯔꯣꯏꯗꯕ ꯊꯕꯛꯇꯗ ꯍꯦꯟꯅ ꯃꯥꯏ ꯑꯣꯟꯁꯤꯜꯂꯛꯏꯗꯨꯕꯨ ꯂꯥꯏꯃ ꯍꯩꯅꯗꯦ ꯄꯥꯁ ꯏꯁ ꯄꯥꯁ ꯊꯦꯝꯕ ꯃꯁꯥꯗꯨ ꯍꯟꯕ ꯂꯩꯇꯦ ꯅꯪ ꯃꯉꯥꯏꯔꯦꯅꯦ ꯍꯥ ꯋꯥꯒ ꯆꯥꯎ ꯉꯥꯡ ꯁꯥꯗꯅ ꯄꯥꯁ ꯏꯁ ꯄꯥꯁ ꯀꯥꯏꯅ ꯅꯝꯃꯥꯏꯗꯨ ꯏꯀꯥꯏꯗ꯭ꯔꯣ ꯂꯝꯕꯤ ꯐꯥꯎ ꯈꯪꯗꯅ ꯃꯤꯅ ꯂꯤꯔꯤꯅꯤ ꯁꯥꯗꯅ ꯋꯥꯔꯤ ꯑꯣꯏꯅ ꯄꯪꯇꯥ ꯃꯇꯥꯔꯤꯗꯣ ꯇꯥꯅꯤꯅ ꯇꯥꯔꯗꯤ ꯀꯌꯥꯝ ꯂꯥꯞꯄ ꯖꯒꯥꯅꯣ ꯀꯥꯏꯗꯣ ꯂꯣꯏꯅ ꯍꯪꯒꯗꯕꯅꯤ ꯐꯖꯅ ꯑꯣꯏꯔꯣꯏꯀꯣ ꯅꯪ ꯑꯣꯏꯔꯣꯏ ꯍꯥꯏꯁꯤꯅꯦ ꯑꯋꯣꯏꯃꯛꯀꯤ ꯈꯠꯅꯔꯛꯇꯧꯕꯒꯤ ꯃꯃꯤ ꯎꯕꯗꯨꯗ ꯄꯤꯁꯨꯝꯒꯗꯨ ꯁꯨꯛꯂꯒ ꯗꯦꯕꯅ ꯆꯩꯊꯠꯂꯛꯏ ꯃꯣꯏ ꯑꯅꯤ ꯇꯥꯅꯕ ꯃꯑꯣꯡꯗ ꯈꯣꯟꯗꯨ ꯆꯥꯎꯔꯞꯅ ꯑꯋꯣꯏꯕ ꯅꯣꯏ ꯑꯅꯤꯁꯦ ꯉꯁꯤ ꯁꯣꯏꯔꯦꯀꯣ ꯂꯥꯎꯁꯤꯗ ꯂꯝꯕꯤ ꯑꯃ ꯂꯩꯔꯤꯁꯦ ꯑꯣꯏꯔꯝꯃꯅꯤ ꯄꯤꯛꯇꯛꯅ ꯑꯃ ꯂꯩꯔꯤꯁꯦ ꯄꯨꯡꯁꯤꯅ ꯊꯦꯡꯖꯤꯜꯂꯛꯇ꯭ꯔꯤꯉꯩ ꯀꯩꯅꯣ ꯈꯔ ꯌꯦꯡꯂꯒ ꯆꯠꯅꯕ ꯇꯧꯁꯤ ꯆꯠꯁꯤꯅ ꯉꯔꯪ ꯉꯪꯕꯅ ꯅꯣꯏꯅ ꯉꯪꯂꯒ ꯃꯔꯩ ꯌꯦꯠꯅ ꯂꯩꯗꯣ ꯑꯩ ꯏꯊꯟꯇ ꯆꯠꯈ꯭ꯔꯗꯤ ꯅꯣꯏ ꯀꯌꯥ ꯅꯨꯡꯉꯥꯏꯔꯣꯏꯀꯣ ꯑꯅꯤꯗꯨ ꯗꯦꯕ ꯃꯉꯣꯟꯗ ꯍꯥꯏꯔꯞ ꯂꯥꯟꯖꯗꯕ ꯁꯥꯗꯨꯅ ꯌꯦꯡꯂꯝꯂꯒ ꯂꯝꯕꯤ ꯑꯗꯣꯝꯗ ꯑꯃꯨꯛ ꯌꯦꯡ ꯇꯧꯔꯒ ꯇꯞꯅ ꯗꯦꯕ ꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ ꯑꯗꯨꯒ ꯈꯣꯡ ꯂꯝꯕꯤ ꯃꯆꯥꯗꯨꯗ ꯆꯠꯂꯁꯤ ꯍꯥꯏꯕꯒꯤ ꯃꯇꯧꯒꯨꯝ ꯎꯠꯂꯛꯏ ꯊꯦꯝꯕꯅ ꯃꯥꯡ ꯊꯥꯔꯒ ꯆꯪꯕ ꯍꯧꯔꯛꯂꯦ ꯑꯍꯨꯝꯗꯨ ꯒꯥꯔꯤꯗꯨꯃꯗꯤ ꯑꯗꯨꯃꯛ ꯊꯅꯝꯂꯦ ꯅꯨꯃꯤꯗꯥꯡꯒ ꯑꯣꯏꯔꯦ ꯃꯤꯁꯨ ꯊꯣꯏꯅ ꯆꯠꯄꯒꯤ ꯃꯃꯤ ꯎꯗꯕꯅꯤꯅ ꯑꯗꯨꯃꯛ ꯊꯅꯝꯂꯁꯤ ꯍꯥꯏꯅꯔꯕꯅꯤ ꯑꯁꯣꯡꯕ ꯃꯔꯛ ꯑꯗꯨꯗ ꯄꯤꯛꯇꯛꯅ ꯃꯃꯤ ꯇꯥꯕ ꯈꯣꯡ ꯂꯝꯕꯤꯅꯤ ꯐꯣꯟꯒꯤ ꯐ꯭ꯂꯥꯁ ꯃꯉꯥꯜ ꯃꯔꯛꯇ ꯈꯣꯡ ꯊꯥꯡꯖꯤꯜꯂꯛꯂꯦ ꯊꯦꯝꯕ ꯀꯦꯡꯕ ꯗꯦꯕ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯎ ꯋꯥꯁꯤꯡ ꯌꯥꯟꯊꯔꯒ ꯂꯩꯔꯝꯕꯗꯨ ꯍꯥꯏꯗꯣꯛꯇꯨꯅ ꯆꯪꯁꯤꯜꯂꯛꯏ ꯍꯩꯅꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯀꯦꯡꯕ ꯑꯃꯗꯤ ꯊꯦꯝꯕꯗꯤ ꯑꯁꯨꯃꯥꯏꯅ ꯁꯣꯡꯂꯝꯒꯅꯤ ꯀꯥꯏꯁꯤꯗꯤ ꯊꯣꯏꯅ ꯈꯟꯖꯤꯜꯂꯨꯗꯕꯅꯤ ꯑꯅꯤ ꯑꯁꯤꯅ ꯑꯗꯨꯕꯨ ꯈꯜꯂꯝꯕ ꯑꯗꯨꯗꯒꯤ ꯁꯥꯊꯤꯔꯛꯄꯁꯤꯅ
khong thangjilubada amuk halasira kaina khalli thembadu adubu mamanava ani yauridubu khanduna adumak chatli lepa leitana thangba khongthangni na urare haujikti maikai mari de yungliva yumbi adugi mayai chapchana guha amana nganthoi nakal nakal da thoina nafi singnang horambagi mami ude adubu guha adugi nakal yetlom adudadi asang asang ba uwa singna koisili yengthoklubada asukpa uwa du natana karisu ude mamit managadu langthoraga yengi akoiva duda ahumdu thajarudavani adumnaga leiramgani haiva ahumsina thembar maraktuda Hollywood film ga mali sinje sidagi guha asigi manungdagi but amanaga fallang chongthorava adai kengbai khongsi ta pairaga soro jingkrava us ada ain harau du sidi kengwa thebagi waduda suklapna yenglei adu nang manung sida aina thadava tare dana thembagi lu samdu pairaga kengbana guha du tamna chatnava tawrei marak adu devana hai kainu ngai khomi noibo amta khatna kidu ke doroge asi changlaga hairap yengrosiro manungda isinga yawbrana yaine yengusina thoina akiba phawrude haibabu guha adugi manungda kari leiriba haibasi khangingmanbai mayaina ahumsi khong thangjilai guha adu tamna hairap kantakna sitpagum tawi nungsit ki sahum adusu adubu nupa ahum sinadi khangjiludre khangningba amaga loinana thanglakpa ahum sigi khongthangsi asum naksilai yumbi amadagi yumbi amatamna jingli lei amana aduga yumbi mari sigi jingliva lei mari sina koisilivani guha sina adubu kupna jingba lei simadi ahum sina usin khidre asum thangjilakpa makhoi ahumgi khongthang asina lei asigi manungda hek thangjilakpaga mafam asigi ising nungsit adu honglakle makhol kayasu maikai kayadagi tarai asaba nungsinasu makhoigi masada phawbo horai tapna guha adugi manungdagi amuwa mai chakpa loihodava chanduwa ma paikhalai kengba magi mathamoide sori kengbai ki punsisi matang sida kengba tariva tausiba mamna faraba thabal magi mangal marakta thoklariva khudakki oiba ahongba sina karibu thoklagaba setliva malang nungsit ki phibam asisu sokchin be henjilakle guha manung aduda kari leiri haiva sigi wakhalda manung aduda yengi khana changsilakpa ahum sigi khongthang asidi amuba chanduwa mana paikhalakpa aduda chap lefhalavani hek uvada akiba supokle khanghodana paikhalakpa chanduwa adugi matauda ahum si maklakadu chengkhaivagari tokro pressure cooker free kambagumna niklavani devana matang sida sidi yadre chen mana pharani asi haiduna ahum adugi mang thaduna mana hana chenkre ani dusu devgi tungda araiba thauna makai khomjili hau thaduna mafam si thadoknava chenthorei makhoi ahumdi chenkre adubu makhoi na netlam liva lai manung asidadi makhoi gi khongul mami mayek lana ingan ngana taradun lehore kari thoklagava ahum asigi tungi punsida haina makhoi na khamlamba gari adugi mapa yoksilakle mafam adudagi hathu thaudorakle adubu makhoi gi masa singdadi ayetpa amana iyet silaga leivdawna hainadava kaya phawi masina maram oiraga wakhal singasi leitaba ngamlamde som guha adudana kamdawri mathong khangdrava layek khutna hakpa mami amadi mayek kayana guha adugi mataida khochilakpagi mami tarei manil wangwangka duna leiriva amuba chanduwa adusu guha adugi mathak mayai chabuk aduda matomta paikhalakuna maina ngrang chakpa taibang mi amagi mathakta khanbagumna khanduna leire akiva makhol sing adusu asum tholakpa hengalai guha manung adudagi mafam adudana natana khunlanduna miyam amagi nakong singda tabasu horakle matau aduda khunja sing asigi mathamoida mi paiva pakhatpana langkoi chansilaktuna makhoi gi phamung adudagi hendoktana yumgi thongnaw sing chetna puna thajinduna tuminna leikre ahum adusu tunghanna yenglamdana gari adu yangna thorakle lehore guha adu lapthorakle khun adudagi tamhore khamlurai khun ahum sigi mitmangdagi adubu angobo fizolna leitengwa ahlamanadi mamit kupta thawai changna huttuna yengba mityeng amana yengjahori chatkrava ahum sigi maikaida amuksu tapna soli waroisin sulaklare paukhumsu pirarani matamsu thengjilakle
ꯊꯦꯡꯅꯈꯤꯁꯤꯀꯣ ꯑꯃꯨꯛ ꯋꯥꯍꯩ ꯈꯔꯁꯤ ꯍꯥꯏꯔꯝꯂꯕ ꯇꯨꯡꯗ ꯃꯐꯝ ꯈꯪꯗꯅ ꯃꯥꯡꯈꯤꯔꯝꯃꯤ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯑꯍꯨꯝꯁꯤ ꯆꯔꯥꯡꯅꯕ ꯑꯀꯤꯕ ꯄꯥꯈꯠꯄ ꯊꯣꯛꯀꯠꯄ ꯃꯌꯥꯝ ꯑꯁꯤꯅ ꯃꯁꯥꯗ ꯌꯣꯝꯁꯤꯟꯈꯤꯕꯅ ꯊꯛ ꯊꯛ ꯅꯤꯛꯂꯤ ꯌꯨꯒꯤ ꯅꯤꯁꯥꯒ ꯄꯨꯡꯆꯥꯏ ꯆꯥꯏꯈ꯭ꯔꯕꯅꯤ ꯀꯦꯡꯕꯗꯤ ꯈꯣꯟꯖꯦꯜꯗꯨ ꯅꯤꯛꯂꯤ ꯅꯤꯛꯂꯤ ꯑꯅꯤꯗꯨ ꯇꯥꯅꯕ ꯃꯑꯣꯡꯗ ꯋꯥ ꯉꯥꯡꯅꯕ ꯍꯣꯠꯅꯩ ꯐꯔꯦꯅꯦ ꯑꯩꯅ ꯍꯥꯏꯕ ꯋꯥꯗ ꯊꯥꯖꯗꯔꯩ ꯅꯣꯏ ꯑꯩꯗꯤ ꯆꯠꯆꯅꯤꯡꯗꯕꯅꯤ ꯊꯦꯝꯕ ꯅꯪꯅ ꯉꯔꯪ ꯉꯪꯁꯤꯜꯂꯛꯇꯅ ꯆꯠꯂꯦ ꯐꯔꯦꯅꯦꯕ ꯀꯨꯏꯔꯔꯣꯏ ꯑꯩꯈꯣꯏ ꯁꯤꯔꯅꯤ ꯉꯁꯥꯏ ꯃꯌꯥꯝꯗꯒꯤ ꯍꯦꯟꯅ ꯀꯤꯔꯕ ꯊꯦꯝꯕꯗꯤ ꯋꯥꯒ ꯉꯥꯡꯗꯅ ꯇꯨꯃꯤꯟꯅ ꯂꯩꯔꯛꯑꯕꯅꯤ ꯀꯦꯡꯕꯒꯤ ꯋꯥꯗꯨꯗ ꯀꯩ ꯈꯜꯂꯨꯔꯕꯅꯣ ꯈꯪꯗꯦ ꯈꯨꯝꯅꯕ ꯍꯣꯠꯅꯩ ꯍꯦꯔꯥ ꯑꯩꯅ ꯈꯪꯄꯣꯠꯂꯣ ꯁꯤꯕꯣ ꯀꯅꯥ ꯈꯪꯅꯤ ꯁꯨꯃꯥꯏ ꯁꯥꯊꯤꯔꯝꯅꯦꯗꯤ ꯑꯩꯁꯤ ꯀꯣꯏꯕ ꯂꯥꯡꯕ ꯄꯥꯝꯃꯤ ꯈꯪꯅ ꯈꯪꯅ ꯅꯪꯅ ꯍꯧꯗꯣꯔꯛꯄ ꯅꯠꯇ꯭ꯔꯥ ꯁꯤ ꯋꯥꯔꯤꯁꯦ ꯅꯪꯉꯣꯟꯗ ꯀꯅꯥꯅ ꯍꯧꯗꯣꯔꯛꯑꯣ ꯍꯥꯏꯒꯦ ꯍꯥ ꯑꯅꯤꯁꯤꯒꯤ ꯃꯔꯩ ꯃꯔꯛꯇ ꯋꯥ ꯂꯥꯡ ꯉꯥꯡꯗꯅ ꯌꯨꯝꯗꯕꯨ ꯌꯧꯔꯕꯗꯤ ꯈꯟꯅ ꯂꯩꯖꯔꯤꯕꯅꯤ ꯗꯦꯕꯗꯤ ꯀꯤꯔꯤꯕꯅꯤ ꯃꯥꯁꯨ ꯃꯄꯨꯟꯁꯤꯒꯤ ꯑꯁꯤꯒꯨꯝꯕ ꯊꯧꯗꯣꯛ ꯊꯣꯛꯈꯤꯕꯁꯨ ꯂꯩꯇ꯭ꯔꯤ ꯉꯁꯤ ꯊꯦꯡꯅꯔꯤꯕꯁꯤꯅ ꯑꯍꯥꯟꯕꯅꯤ ꯇꯥꯔꯤꯕꯁꯤꯡ ꯑꯁꯤꯗ ꯑꯀꯤꯕ ꯍꯥꯏꯕꯗꯨ ꯐꯥꯎꯗꯨꯅ ꯇꯨꯃꯤꯟꯅ ꯌꯨꯝ ꯌꯧꯅꯕ ꯊꯧꯊꯔꯛꯂꯦ ꯂꯝꯕꯤꯗꯨꯗ ꯑꯁꯣꯏ ꯑꯉꯥꯝ ꯑꯃꯠꯇ ꯊꯣꯛꯇꯅ ꯍꯨꯆꯤꯟ ꯍꯥꯆꯤꯟꯅ ꯌꯨꯝ ꯐꯥꯎꯕꯗꯤ ꯌꯧꯔꯛꯂꯝꯃꯤ ꯇꯞꯅ ꯒꯦꯠꯇꯨ ꯍꯥꯡꯗꯣꯛꯏ ꯑꯗꯨꯒ ꯃꯤꯔꯛ ꯅꯥꯔꯛ ꯌꯦꯡꯂꯒ ꯆꯪꯂꯛꯏ ꯃꯈꯣꯟꯗꯤ ꯊꯣꯛꯍꯟꯗꯅ ꯒꯦꯠ ꯊꯤꯡꯖꯤꯜꯂꯝꯂꯒ ꯇꯨꯃꯤꯟꯅ ꯃꯈꯣꯏꯒꯤ ꯀꯥ ꯑꯗꯨ ꯇꯝꯅ ꯆꯪꯅꯕ ꯇꯧꯏ ꯀꯥ ꯌꯧꯔꯦ ꯊꯣꯡ ꯊꯤꯡꯖꯤꯜꯂꯝꯂꯒ ꯐꯃꯨꯡꯗ ꯐꯟ ꯐꯟ ꯀꯥꯈꯠꯂꯦ ꯑꯍꯨꯝꯗꯨ ꯇꯟꯖꯥꯗꯨꯗ ꯀꯥ ꯑꯗꯨꯒꯤ ꯃꯩꯁꯨ ꯄꯨꯠ ꯃꯨꯠꯈ꯭ꯔꯦ ꯗꯦꯕ ꯄꯣꯀꯦꯠꯇꯒꯤ ꯐꯣꯟꯗꯨ ꯂꯧꯊꯣꯛꯏ ꯐ꯭ꯂꯥꯁ ꯊꯥꯟꯒꯦꯅ ꯁꯦꯝ ꯁꯥꯔꯛꯄꯗ ꯒꯨꯍꯥ ꯑꯗꯨꯗ ꯇꯥꯈꯤꯕ ꯈꯣꯟꯖꯦꯜ ꯑꯗꯨꯒ ꯃꯥꯟꯅꯅ ꯑꯀꯤ ꯑꯀꯤꯕ ꯈꯣꯟꯖꯦꯜꯁꯤꯡꯅ ꯃꯈꯣꯏꯒꯤ ꯀꯥ ꯑꯗꯨ ꯅꯤꯟꯕ ꯃꯈꯩ ꯇꯥꯕ ꯍꯧꯔꯛꯏ ꯀꯦꯡꯕꯗꯤ ꯀꯤꯕꯅ ꯃꯄꯥꯟ ꯊꯣꯛꯆꯤꯟꯈ꯭ꯔꯕꯅꯤ ꯑꯗꯨ ꯐꯥꯎꯕ ꯃꯁꯥꯅ ꯈꯪꯖꯕ ꯅꯠꯇꯦ ꯊꯦꯝꯕꯗ ꯌꯦꯡꯗꯨꯅ ꯑꯃꯝ ꯃꯔꯛꯇꯨꯗ ꯍꯥꯏꯔꯛꯏ ꯊꯦꯝꯕ ꯀꯩꯅꯣꯝ ꯇꯧꯔꯦ ꯀꯩꯅꯣ ꯇꯧꯔꯤꯁꯤꯕꯣ ꯑꯩꯈꯣꯏꯁꯤ ꯁꯤꯗ꯭ꯔꯣꯕ ꯈꯪꯗꯦ ꯊꯦꯝꯕꯁꯨ ꯄꯦꯔꯨꯝ ꯀꯦꯡꯕ ꯅꯪꯕꯨ ꯁ꯭ꯋꯥꯏ ꯃꯇꯥꯡꯁꯤꯗ ꯑꯝꯇ ꯀꯦꯡꯁꯤꯜꯂꯛꯈꯤꯅꯨ ꯀꯩꯗꯧꯔꯒꯦ ꯅꯪ ꯑꯃ ꯌꯥꯝ ꯀꯦꯡꯕ꯭ꯔꯥ ꯍꯥꯏꯕꯕꯨ ꯇꯧꯔꯤꯕ ꯃꯇꯧꯁꯤꯗ ꯀꯦꯡꯕꯗ ꯑꯩ ꯁꯣꯏꯗꯅ ꯀꯦꯝꯈꯤꯕ ꯇꯥꯔꯦ ꯇꯟꯖꯥꯗꯨꯗ ꯗꯦꯕꯅ ꯊꯥꯟꯒꯠꯂꯛꯄ ꯐꯣꯟꯒꯤ ꯐ꯭ꯂꯥꯁꯀꯤ ꯃꯉꯥꯜ ꯃꯔꯛꯇ ꯀꯥ ꯑꯗꯨꯒꯤ ꯐꯛꯂꯥꯡꯁꯤꯡꯗꯨ ꯈꯨꯖꯤꯟꯅ ꯈꯣꯠꯄ ꯃꯁꯛ ꯈꯪꯗꯕ ꯑꯀꯤ ꯑꯀꯤꯕ ꯂꯥꯏꯌꯦꯛꯁꯤꯡꯅ ꯐꯛꯂꯥꯡ ꯑꯗꯨꯗ ꯍꯛꯄꯗꯨ ꯎꯔꯦ ꯑꯍꯨꯝꯗꯨ ꯋꯥ ꯉꯥꯡꯕ ꯊꯣꯛꯈꯤꯗ꯭ꯔꯦ ꯃꯆꯤꯟ ꯃꯦꯟꯁꯤꯟꯅꯗꯨꯅ ꯇꯨꯃꯤꯟꯅ ꯐꯃꯨꯡ ꯑꯗꯨꯗ ꯐꯝꯗꯨꯅ ꯂꯩꯔꯛꯂꯦ ꯑꯍꯜ ꯂꯃꯟ ꯇꯥꯅꯕ ꯂꯥꯎꯕꯁꯨ ꯉꯝꯗ꯭ꯔꯦ ꯃꯈꯣꯏ ꯃꯃꯥ ꯃꯄꯥꯁꯤꯡꯗ ꯍꯥꯏꯔꯨꯔꯒꯅ ꯃꯈꯣꯏꯗ ꯍꯦꯟꯅ ꯊꯤꯅ ꯆꯩ ꯉꯥꯡꯕ ꯇꯧꯕ ꯑꯗු ꯀꯤꯕꯗꯒꯤ ꯂꯣꯠꯁꯤꯟꯗꯨꯅ ꯂꯩꯔꯝꯃꯤ ꯇꯟꯖꯥꯁꯤꯗ ꯊꯦꯝꯕ ꯃꯅꯥꯇꯣꯟꯗꯨ ꯁꯨꯛꯂꯒ ꯀꯩꯅꯣ ꯃꯅꯝꯁꯤꯗꯤ ꯀꯜꯂꯤꯍꯦ ꯀꯦꯡꯕꯅ ꯄꯥꯎꯈꯨꯝ ꯄꯤꯔꯛꯏ ꯊꯦꯝꯕ ꯑꯩꯉꯣꯟꯗꯩꯅꯤ ꯀꯩꯅꯣ ꯑꯩꯉꯣꯟꯗꯩꯅꯦꯗꯤ ꯅꯝꯃꯤꯕ ꯃꯅꯝꯁꯤꯕꯨ ꯍꯥꯏꯕꯅꯤ ꯗꯦꯕꯗꯨ ꯃꯔꯛ ꯊꯠꯇꯨꯅ ꯋꯥꯔꯣꯜ ꯈꯔ ꯍꯥꯏꯅꯕ ꯍꯣꯠꯅꯩ ꯀꯩꯅꯣꯝꯁꯤꯗꯤ ꯀꯥꯟꯗꯦ ꯐꯩꯖꯨꯞ ꯃꯅꯨꯡꯗ ꯍꯌꯦꯡ ꯐꯥꯎꯇꯪꯗꯤ ꯌꯥꯅꯕ ꯂꯩꯔꯁꯤ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯁꯤꯡꯁꯦ ꯍꯥꯏꯗꯣꯛꯑꯔꯣꯏꯁꯤ ꯏꯃꯥ ꯕꯕꯥꯗ ꯑꯗꯨꯏ ꯃꯍꯨꯠꯇ ꯍꯌꯦꯡꯁꯦ ꯑꯌꯨꯛ ꯉꯟꯇꯥꯅ ꯀꯩꯅꯣ ꯇꯧꯕ ꯌꯥꯕ ꯈꯟꯅꯔꯁꯤ ꯐꯩꯖꯨꯞꯅ ꯀꯣꯛꯇꯣꯟ ꯌꯧ ꯐꯥꯎꯕ ꯆꯤꯡꯈꯠꯂꯤ ꯑꯗꯒꯤꯗꯤ ꯃꯄꯨꯟꯁꯤꯒꯤ ꯅꯤꯡꯗꯕ ꯂꯥꯏ ꯃꯈꯜ ꯁꯨꯅ ꯄꯜꯂꯒ ꯁꯣꯟꯗꯨꯅ ꯂꯩꯈ꯭ꯔꯦ ꯌꯦꯡꯍꯩꯗ꯭ꯔꯕꯅꯤ ꯃꯇꯧꯁꯤ ꯑꯍꯨꯝꯁꯤꯒꯤ ꯑꯁꯤꯒꯨꯝꯕ ꯆꯩꯔꯛ ꯑꯁꯤꯗ ꯌꯨꯝ ꯑꯁꯤꯒꯤ ꯑꯀꯣꯏꯕꯗ ꯃꯍꯧꯁꯥꯒ ꯃꯥꯟꯅꯗꯕ ꯊꯧꯑꯣꯡꯁꯤꯡ ꯎꯔꯛꯂꯦ ꯃꯥꯂꯪ ꯅꯨꯡꯁꯤꯠꯀꯤ ꯑꯣꯏꯕ ꯐꯤꯕꯝꯗꯁꯨ ꯑꯍꯣꯡꯕ ꯂꯥꯛꯂꯔꯤ ꯁꯥꯍꯨꯝ ꯅꯥꯏꯅ ꯁꯤꯠꯄ ꯃꯥꯂꯪ ꯑꯁꯤ ꯃꯥꯏꯀꯩ ꯑꯃꯔꯣꯝꯗ ꯑꯣꯟꯗꯨꯅ ꯁꯤꯠꯂꯔꯤ ꯍꯌꯦꯡꯒꯤ ꯅꯨꯃꯤꯠꯇꯅ ꯀꯔꯤ ꯑꯃꯨꯛ ꯊꯣꯛꯂꯒꯕ ꯉꯁꯤꯗꯤ ꯃꯔꯨꯞ ꯑꯍꯨꯝ ꯑꯁꯤꯒꯤ ꯈꯣꯡꯊꯥꯡ ꯑꯁꯤ ꯆꯨꯝꯃꯤ ꯍꯥꯏꯒꯗꯧꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯂꯥꯜꯂꯤ ꯍꯥꯏꯒꯗꯧꯔꯤꯕ꯭ꯔꯥ ꯀꯔꯤ ꯊꯣꯛꯂꯒꯕ ꯂꯦꯞꯄ ꯂꯩꯇꯅ ꯆꯠꯄ ꯃꯇꯝꯒꯤ ꯈꯣꯡꯂꯩ ꯃꯇꯨꯡ ꯏꯟꯗꯨꯅ ꯑꯍꯤꯡ ꯑꯁꯤꯒꯤ ꯑꯃꯝꯕ ꯑꯁꯤꯁꯨ ꯍꯧꯖꯤꯟꯈꯤꯗꯨꯅ ꯑꯃꯝ ꯑꯉꯥꯟ ꯁꯤꯟꯅꯔꯛꯂꯦ ꯑꯍꯤꯡꯗꯨꯃ ꯂꯥꯏ ꯁꯥꯔꯨꯔꯕꯅꯤꯅ ꯍꯧꯖꯤꯛ ꯃꯃꯤꯠꯁꯤꯡꯁꯤ ꯁꯥꯔꯨꯝ ꯑꯗꯨꯅ ꯈꯖꯤꯛ ꯎꯏꯔꯝꯕꯗꯒꯤ ꯊꯥꯡꯉꯩ ꯁꯦꯡꯅ ꯇꯨꯝꯊꯈ꯭ꯔꯦ ꯑꯍꯨꯝ ꯑꯁꯤ ꯑꯁꯨꯝꯗꯒꯤ ꯅꯣꯡꯁꯨ ꯃꯄꯨꯡ ꯐꯥꯅ ꯉꯥꯜꯂꯛꯂꯦ ꯉꯥꯡꯂꯤꯕ ꯅꯨꯃꯤꯠꯅ ꯆꯤꯡꯗꯣꯜꯗꯒꯤ ꯂꯤꯊꯣꯔꯛꯂꯕꯗ ꯌꯥꯍꯧ ꯉꯟꯕꯤ ꯆꯦꯛꯂꯥ ꯀꯌꯥꯁꯨ ꯆꯦꯛ ꯈꯣꯡꯕ ꯃꯈꯣꯜ ꯇꯥꯔꯒ ꯌꯨꯝ ꯑꯁꯤꯒꯤ ꯑꯍꯜ ꯑꯣꯏꯔꯤꯕ ꯑꯍꯜꯁꯤꯡ ꯍꯧꯒꯠꯅꯔꯛꯂꯦ ꯁꯨꯔꯖꯗꯦꯕ ꯏꯄꯜ ꯃꯍꯥꯛꯄꯨ ꯈꯨꯔꯨꯝꯂꯝꯂꯒ ꯌꯨꯝꯒꯤ ꯊꯕꯛ ꯏꯪꯈꯥꯡꯁꯤꯡ ꯍꯣꯠꯅꯔꯛꯂꯦ ꯗꯦꯕꯒꯤ ꯑꯄꯣꯛꯄꯤꯁꯨ ꯑꯌꯨꯛꯀꯤ ꯆꯥ ꯂꯣꯟꯕ ꯂꯣꯏꯔꯒ ꯃꯀꯨ ꯃꯅꯦꯝ ꯑꯃꯗꯤ ꯃꯋꯥ ꯃꯄꯨꯔꯣꯏꯕ ꯄꯤꯊꯛꯄ ꯂꯣꯏꯔꯕ ꯐꯥꯎꯕꯗ ꯃꯆꯥꯁꯤꯡ ꯑꯁꯤꯅ ꯍꯧꯒꯠꯂꯛꯇꯕ ꯑꯁꯤꯗ ꯍꯥꯏꯔꯞ ꯊꯣꯡꯖꯤꯟ ꯑꯗꯨꯗ ꯂꯦꯞꯇꯨꯅ ꯀꯧꯖꯩ ꯇꯞꯂꯞꯅ ꯄꯥꯎꯈꯨꯝ ꯑꯃꯠꯇ ꯇꯥꯔꯛꯇ꯭ꯔꯕꯗꯨꯗ ꯅꯣꯛꯃꯤ ꯃꯀꯣꯛ ꯑꯗꯨ ꯍꯥꯏꯗꯨꯅ ꯊꯣꯛꯈ꯭ꯔꯦ ꯃꯁꯤ ꯑꯉꯥꯡꯁꯤꯡꯁꯤꯗꯕꯀꯣ ꯉꯟꯇꯥꯅ ꯍꯧꯒꯠꯄꯅ ꯍꯛꯆꯥꯡ ꯇꯦꯛꯈꯠꯄꯅꯦꯁꯦ ꯈꯪꯗꯦꯅꯦ ꯍꯧꯒꯠꯄꯗꯤ ꯌꯥꯔꯕꯅꯦꯕ ꯉꯔꯥꯡꯒꯤ ꯃꯅꯤꯟꯅ ꯑꯣꯏꯔꯤꯅꯤ ꯇꯧꯔꯤꯁꯦ ꯍꯣꯏꯗ ꯈꯔ ꯂꯩꯔꯗꯤ ꯑꯃꯨꯛ ꯁꯨꯃꯥꯏꯅ
ꯂꯥꯡꯕ ꯈꯣꯠꯄꯁꯨ ꯐꯪꯂꯔꯣꯏ ꯇꯨꯝꯖꯔꯁꯅꯨ ꯑꯁꯤ ꯈꯟꯗꯨꯅ ꯗꯦꯕꯒꯤ ꯃꯃꯥꯗꯨ ꯊꯣꯛꯈ꯭ꯔꯦ ꯃꯇꯝ ꯈꯖꯤꯛ ꯑꯃꯨꯛ ꯍꯧꯖꯤꯟꯈꯤ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯉꯟꯅ ꯍꯧꯒꯠꯆꯕ ꯗꯦꯕꯅꯤ ꯑꯗꯨꯅ ꯃꯥꯅ ꯍꯥꯟꯅ ꯃꯤꯀꯞ ꯊꯣꯔꯛꯂꯦ ꯑꯅꯤꯗꯨꯁꯨ ꯑꯃꯨꯛ ꯍꯧꯗꯣꯛꯏ ꯃꯁꯥꯁꯤꯡꯗꯨ ꯅꯣꯝꯂꯒ ꯃꯇꯥꯡꯁꯤꯗ ꯃꯅꯥꯇꯣꯟ ꯁꯨꯃꯥꯡꯗ ꯅꯝꯈꯠꯂꯛꯂꯤꯕ ꯃꯅꯝ ꯑꯁꯤꯅ ꯃꯃꯥꯏꯗꯨ ꯁꯨꯛꯏ ꯍꯧꯔꯛꯐꯝ ꯊꯤꯔꯛꯄꯗ ꯀꯦꯡꯕꯒꯤ ꯃꯄꯥ ꯇꯥꯔꯛꯄꯗ ꯎꯔꯦ ꯍꯧꯖꯤꯛꯇꯤ ꯀꯦꯡꯕꯒꯤ ꯈꯣꯡꯒ꯭ꯔꯥꯎꯗꯨ ꯆꯣꯠꯂꯒ ꯂꯩꯔꯝꯕꯗꯨ ꯃꯥꯗꯤ ꯅꯤꯡꯉꯥꯏꯗꯅ ꯇꯨꯝꯂꯤ ꯃꯇꯧ ꯑꯗꯨꯗ ꯏꯐꯤꯡ ꯐꯤꯡꯅ ꯑꯌꯥ ꯀꯦꯡꯕ ꯍꯣ ꯀꯦꯡꯕ ꯅꯪꯗꯤ ꯐꯖꯅ ꯀꯦꯡꯉꯤꯅ ꯁꯩꯇ ꯑꯣꯏꯕ ꯍꯣꯏ ꯀꯦꯡꯕ ꯂꯩꯆꯤꯜꯗ ꯇꯦꯟ ꯀꯥꯞꯄꯒꯨꯝꯕꯅꯤ ꯀꯧꯔꯤꯕ ꯑꯗꯨ ꯇꯥꯗꯦ ꯀꯦꯡꯕꯗꯤ ꯑꯗꯨꯃꯛ ꯁꯦꯊꯔꯤ ꯅꯨꯡꯉꯥꯏꯅ ꯀꯦꯡꯕ ꯍꯧꯗꯣꯛꯆꯕꯅꯤ ꯗꯦꯕꯗꯤ ꯑꯗꯨꯕꯨ ꯊꯦꯝꯕ ꯑꯣꯏꯅ ꯃꯤꯀꯞ ꯊꯣꯔꯛꯂꯦ ꯀꯩꯅꯣ ꯑꯣꯛꯇꯕ ꯃꯤꯅ ꯅꯨꯡꯉꯥꯏꯅ ꯇꯨꯝꯃꯤꯉꯩꯁꯤꯗ ꯃꯅꯝꯁꯤꯗꯤ ꯃꯅꯥꯇꯣꯟꯗꯨ ꯃꯦꯟꯁꯤꯜꯂꯦ ꯍꯥꯏꯔꯒ ꯃꯥꯁꯨ ꯀꯦꯡꯕꯔꯣꯝꯗ ꯑꯣꯟꯁꯤꯜꯂꯒ ꯌꯦꯡꯂꯛꯄꯗ ꯑꯣꯏꯔꯝꯂꯤꯕ ꯐꯤꯕꯝꯗꯨ ꯎꯕꯗ ꯍꯩ ꯀꯦꯡꯕ ꯍꯣ ꯀꯦꯡꯕꯥꯎ ꯑꯅꯤ ꯆꯪ ꯍꯧꯗꯣꯛꯄꯗꯨ ꯐꯥꯎꯕ ꯇꯥꯔꯛꯇ꯭ꯔꯕ ꯑꯗꯨꯗꯗꯤ ꯊꯦꯝꯕꯗꯤ ꯃꯆꯤꯡ ꯂꯥꯛꯈ꯭ꯔꯗꯨꯅ ꯃꯈꯥꯗ ꯍꯦꯛꯇ ꯀꯥꯎꯊꯩ ꯑꯃꯗꯨꯁꯨ ꯐꯃꯥꯡꯗ ꯄꯨꯗ꯭ꯔꯨꯞ ꯇꯥꯏ ꯀꯦꯡꯕ ꯃꯤꯀꯞ ꯊꯣꯔꯛꯂꯦ ꯈ꯭ꯋꯥꯡꯗ ꯄꯥꯏꯔꯒ ꯃꯥꯏꯊꯣꯡꯗꯨ ꯁꯨꯛꯂꯒ ꯀꯩꯅꯣ ꯅꯣꯏ ꯇꯧꯔꯤꯁꯤꯕꯣ ꯀꯩꯗꯧꯔꯦ ꯍꯥꯏꯕꯅꯣ ꯑꯩꯅ ꯇꯨꯝꯕꯁꯤ ꯅꯣꯏꯗ ꯀꯌꯥꯃꯨꯛ ꯌꯥꯝ ꯌꯦꯠꯂꯒꯦ ꯑꯣꯏꯕ ꯃꯅꯝꯁꯤꯅ ꯀꯩꯅꯣ ꯗꯦꯕ ꯊꯦꯝꯕꯗꯤ ꯀꯦꯡꯕꯗ ꯃꯃꯤꯠꯇꯨ ꯐꯩꯖꯩꯅ ꯌꯦꯡꯉꯒ ꯂꯩ ꯍꯧꯖꯤꯛꯁꯨ ꯀꯩꯅꯣ ꯅꯣꯏ ꯑꯅꯤꯅ ꯑꯩꯉꯣꯟꯗ ꯁꯨꯝ ꯌꯦꯡꯉ ꯂꯩꯗꯨꯅ ꯀꯩꯗꯧꯔꯦ ꯍꯥꯏꯕꯅꯣ ꯊꯦꯝꯕ ꯃꯃꯥꯏꯗꯨ ꯁꯨꯛꯂꯒ ꯅꯃꯤꯠꯇꯨ ꯃꯈꯥꯗ ꯑꯝꯇ ꯌꯦꯡꯕꯤꯒꯗ꯭ꯔꯥ ꯃꯈꯥꯗ ꯌꯦꯡꯊꯩ ꯑꯣꯏꯔꯝꯂꯤꯕ ꯃꯇꯧ ꯑꯁꯤ ꯀꯦꯡꯕ ꯃꯃꯤꯠꯀꯗꯨ ꯁꯨꯛꯆꯤꯜꯂꯒ ꯀꯩꯅꯣ ꯇꯧꯔꯤꯁꯤꯅ ꯀꯩꯅꯣ ꯁꯤꯕꯨ ꯑꯩꯅꯔꯣꯅꯦ ꯐꯖꯗ꯭ꯔꯦꯍꯦ ꯗꯦꯕꯅ ꯑꯉꯥꯡ ꯃꯆꯥꯅꯤꯅ ꯁꯨꯁꯨꯒ ꯇꯧꯕ ꯍꯩꯇꯕꯒꯤ ꯐꯃꯨꯡꯗ ꯆꯤꯁꯤꯜꯂꯤꯕꯅꯤꯅꯦ ꯑꯩꯅꯔꯅꯤ ꯁꯤꯕꯨ ꯊꯥꯖꯈꯤꯗ꯭ꯔꯦꯗ ꯑꯣꯟꯊꯣꯛꯅ ꯅꯪꯅ ꯅꯠꯇꯦ ꯀꯦꯡꯕ ꯍꯥꯏꯕ ꯑꯃ ꯂꯩꯌꯦ ꯑꯗꯨꯅꯅꯤ ꯎꯄꯥꯏ ꯂꯩꯇꯦ ꯑꯌꯨꯛꯁꯤꯗ ꯑꯆꯣꯠꯄ ꯐꯤ ꯃꯈꯩ ꯍꯣꯡꯗꯣꯛꯑꯒ ꯇꯨꯃꯤꯟꯅ ꯏꯃꯨꯡꯒꯤ ꯃꯤ ꯈꯪꯍꯟꯗꯅ ꯁꯨꯕꯗꯨ ꯇꯥꯔꯦ ꯑꯗꯨꯅ ꯀꯅꯥ ꯎꯗ꯭ꯔꯤꯉꯩ ꯄꯨꯊꯣꯛꯏ ꯐꯤꯁꯤꯡꯗꯨ ꯇꯨꯃꯤꯟꯅ ꯑꯆꯣꯠꯄ ꯐꯤꯁꯤꯡꯗꯨ ꯁꯦꯠꯄꯁꯨ ꯌꯥꯗ꯭ꯔꯕꯅꯤꯅ ꯑꯌꯨꯛꯁꯤꯗ ꯇꯜꯂꯁꯨ ꯇꯟꯅ ꯏꯔꯨꯖꯕ ꯇꯥꯕꯅꯤ ꯀꯦꯡꯕ ꯇꯨꯃꯤꯟꯅ ꯐꯤ ꯁꯨꯔꯤꯉꯩ ꯇꯟꯖꯥꯁꯤꯗ ꯗꯦꯕꯒꯤ ꯃꯆꯦ ꯌꯥꯏꯆꯟꯅ ꯍꯣꯠꯆꯤꯜꯂꯛꯇꯨꯅ ꯑꯣ ꯀꯔꯝꯕ ꯑꯉꯥꯡꯅꯣ ꯇꯧꯔꯤꯁꯤꯅ ꯅꯨꯃꯤꯗꯥꯡꯗꯅ ꯒ꯭ꯌꯥꯟ ꯁꯨꯛꯇ ꯇꯥꯈ꯭ꯔꯕꯅꯤꯅꯦ ꯏꯄꯥꯁꯤꯡꯁꯦ ꯉꯥꯏꯈꯣ ꯑꯃ ꯎꯗꯦ ꯑꯃꯗꯨꯒꯤꯔ ꯁꯤꯁꯦ ꯐꯅꯗꯤ ꯆꯥꯎꯔꯕꯅꯤ ꯅꯣꯏꯁꯦ ꯑꯗꯨꯕꯨ ꯋꯥꯈꯜ ꯈꯟꯕ ꯋꯥꯠꯂꯤꯅꯦ ꯇꯞꯂꯞ ꯂꯥꯟꯖꯗꯕ ꯑꯃꯒꯤ ꯃꯇꯧꯒꯨꯝ ꯌꯥꯏꯆꯟ ꯃꯉꯣꯟꯗ ꯌꯦꯡꯗꯨꯅ ꯅꯣꯛꯏ ꯊꯦꯝꯕ ꯑꯃꯗꯤ ꯗꯦꯕ ꯃꯌꯥꯝꯗꯨ ꯑꯌꯨꯛꯀꯤ ꯆꯥꯛ ꯏꯁꯤꯡꯁꯨ ꯆꯥꯕ ꯂꯣꯏꯅꯔꯦ ꯆꯥꯛꯁꯨ ꯆꯥꯔꯕꯅꯤꯅ ꯆꯠꯅꯕ ꯁꯦꯝ ꯁꯥꯔꯛꯂꯦ ꯀꯦꯡꯕ ꯑꯃꯗꯤ ꯊꯦꯝꯕ ꯗꯦꯕ ꯃꯥꯡꯒꯣꯟꯗ ꯍꯥꯏꯔꯞ ꯌꯦꯡꯂꯒ ꯆꯤꯔꯣꯜ ꯑꯣꯏꯅ ꯗꯦꯕ ꯈꯛ ꯇꯥꯅ ꯃꯑꯣꯡꯗ ꯀꯦꯡꯕꯅ ꯐꯤꯗꯣ ꯗꯦꯕ ꯑꯩ ꯇꯞꯅ ꯍꯣꯔꯦꯟ ꯂꯥꯛꯄ꯭ꯔꯥ ꯀꯩꯅꯣ ꯇꯧꯔꯒ ꯂꯧꯔꯒꯦ ꯅꯠꯇ꯭ꯔꯒ ꯅꯪ ꯊꯤꯟꯒꯦꯁꯨ ꯊꯤꯜꯂꯣ ꯗꯦꯕꯗꯨ ꯐꯩꯔꯞ ꯇꯧꯅ ꯀꯦꯡꯕꯗ ꯌꯦꯡꯉꯤ ꯄꯤꯔꯔꯣꯏ ꯂꯧ ꯂꯥꯛꯀꯅꯨ ꯊꯤꯟꯁꯨ ꯊꯤꯜꯂꯣꯏ ꯅꯨꯔꯥ ꯑꯣꯏꯊꯣꯛꯀꯦ ꯅꯨꯔꯥ ꯌꯥꯝ ꯇꯥꯡꯉꯤ ꯑꯩꯈꯣꯏ ꯏꯃꯨꯡꯗ ꯇꯧꯔꯛꯀꯗꯕ ꯃꯤꯅꯤ ꯅꯪ ꯑꯁꯨꯝꯅ ꯃꯈꯣꯏꯁꯨ ꯆꯠꯈ꯭ꯔꯦ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡꯒꯤ ꯊꯧꯗꯣꯛ ꯑꯗꯨꯃꯗꯤ ꯃꯈꯣꯏ ꯑꯍꯨꯝꯒꯤ ꯀꯣꯛꯇ ꯊꯣꯏꯅ ꯂꯥꯝꯁꯤꯜꯂꯨꯗ꯭ꯔꯦ ꯃꯈꯣꯏ ꯆꯠꯈ꯭ꯔꯕꯗ ꯗꯦꯕ ꯃꯥꯒꯤ ꯀꯥꯗ ꯆꯪꯂꯛꯂꯦ ꯑꯗꯨꯒ ꯐꯃꯨꯡꯗ ꯂꯣꯡꯅ ꯇꯥꯏ ꯀꯥꯡꯈ ꯃꯈꯥꯗ ꯈꯨꯖꯤꯅ ꯈꯣꯠꯄꯒꯤ ꯃꯈꯣꯜ ꯑꯃ ꯇꯞꯅ ꯇꯥꯕ ꯍꯧꯔꯛꯂꯦ ꯗꯦꯕ ꯃꯥꯒꯤ ꯅꯥꯀꯣꯡ ꯑꯅꯤꯗ ꯑꯌꯨꯛꯁꯤꯗ ꯃꯊꯣꯡ ꯂꯥꯏꯃ ꯆꯥꯗꯦꯍꯦ ꯑꯩꯈꯣꯏ ꯍꯧꯗꯣꯡꯁꯤꯗꯤ ꯑꯩꯅ ꯉꯥꯏꯍꯥꯛꯇ ꯍꯤꯞꯀꯦ ꯇꯧꯕꯁꯤꯗ ꯀꯔꯤꯅꯣ ꯍꯧꯗꯣꯡ ꯇꯥꯟꯒꯤ ꯈꯟꯅ ꯃꯈꯣꯡ ꯅꯥꯝꯃꯅ ꯀꯥꯡꯒꯗ ꯍꯥꯏꯔꯤ ꯁꯤ ꯍꯩ ꯑꯗꯨꯕꯨ ꯈꯪꯍꯧꯗꯅ ꯃꯈꯣꯡꯗꯨꯗ ꯀꯔꯤꯅꯣꯃ ꯇꯥꯞ ꯂꯥꯎꯅ ꯄꯥꯏꯔꯛꯏ ꯀꯣꯏꯃ ꯐꯟ ꯆꯣꯡꯈꯠꯂꯤ ꯐꯃꯨꯡ ꯃꯊꯛ ꯑꯗꯨꯗ ꯃꯇꯥꯡꯁꯤꯗ ꯃꯥꯒꯤ ꯋꯥꯈꯜꯗ ꯄꯥꯏꯁꯤꯜꯂꯛꯂꯦ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡꯒꯤ ꯊꯧꯗꯣꯛ ꯑꯗꯨ ꯉꯥꯏꯍꯥꯛ ꯑꯃꯨꯛ ꯐꯃꯨꯡ ꯃꯊꯛ ꯑꯗꯨꯗ ꯀꯤꯊꯤ ꯀꯤꯔꯨꯝ ꯇꯧꯅ ꯂꯩ ꯇꯥꯔꯝꯕ ꯃꯈꯣꯜ ꯑꯗꯨꯁꯨ ꯇꯥꯈꯤꯗ꯭ꯔꯦ ꯃꯥꯒꯤ ꯋꯥꯈꯜꯅꯔ ꯍꯥꯏꯗꯨꯅ ꯑꯃꯨꯛ ꯉꯥꯏꯍꯥꯛ ꯈꯜꯂꯤ ꯃꯁꯥꯗꯨ ꯏꯆꯤꯡꯗ ꯆꯤꯡꯅꯔꯦ ꯃꯣꯟ ꯃꯈꯥꯗ ꯂꯩꯕ ꯐꯣꯟ ꯑꯗꯨ ꯂꯧꯊꯣꯛꯇꯨꯅ ꯀꯦꯡꯕꯗ ꯍꯥꯟꯅ ꯀꯣꯜ ꯇꯧꯏ ꯄꯥꯏꯔꯛꯂꯕꯗ ꯊꯦꯝꯕꯗ ꯑꯃꯨꯛ ꯇꯧꯔꯦ ꯑꯗꯨꯗꯒꯤ ꯃꯈꯣꯏ ꯃꯁꯦꯟ ꯀꯟꯐꯔꯦꯟꯁ ꯄꯤꯅꯩ ꯗꯦꯕꯅ ꯐꯖꯔꯦꯅꯦ ꯑꯩꯗꯤ ꯕꯨꯠꯂ ꯁꯥꯔ ꯈꯪꯗꯕ ꯑꯃꯅ ꯀꯥꯡꯈ ꯃꯈꯥꯗ ꯇꯝꯅꯔꯒ ꯂꯩꯔꯦ ꯗꯦꯕꯒꯤ ꯋꯥꯗꯨꯗ ꯀꯦꯡꯕꯗꯨ ꯏꯪ ꯇꯞꯅ ꯀꯩꯗꯧꯔꯒꯦ ꯗꯦꯕ ꯅꯪ ꯑꯃꯨꯛ ꯑꯌꯨꯛꯁꯤꯗ ꯌꯥꯝ ꯌꯥꯛꯁꯤꯜꯂꯛꯏꯁꯤꯅ ꯑꯌꯨꯛꯁꯤꯗ ꯀꯅꯥꯒꯤ ꯇꯝꯅꯕꯅꯣ ꯏꯕꯨꯔꯥ ꯁꯤꯗꯤ ꯑꯌꯨꯛꯇ ꯀꯤ ꯀꯥꯏꯅ ꯍꯥꯏꯔꯗꯤ ꯁꯤꯒꯦ ꯁꯤꯖꯈ꯭ꯔꯣ ꯊꯦꯝꯕꯁꯨ ꯃꯈꯥ ꯆꯠꯊꯩ ꯍꯣꯏꯅꯦ ꯑꯋꯣꯏꯕ ꯌꯥꯛꯁꯨ ꯌꯥꯛꯈ꯭ꯔꯦꯍꯦ ꯅꯪ ꯑꯃ ꯑꯌꯨꯛꯁꯤꯗ ꯀꯩꯗꯧꯔꯦ ꯍꯥꯏꯕꯅꯣ ꯗꯦꯕ ꯗꯦꯕꯗꯨ ꯇꯞꯂꯞꯅ ꯑꯩ ꯐꯃꯨꯡ ꯃꯈꯥꯁꯤꯗ ꯃꯈꯨꯠ ꯄꯥꯟꯕ ꯖꯤꯕ ꯑꯃ ꯂꯩꯔꯦ ꯅꯣꯏꯕꯣ ꯊꯦꯝꯕꯅ ꯇꯥꯅꯤꯡꯂꯛꯇ꯭ꯔꯗꯨꯅ ꯑꯁ ꯑꯗꯨ ꯊꯣꯡꯉ ꯍꯦꯛ ꯆꯥꯔꯣ ꯊꯝꯃꯦ ꯉꯥꯏꯍꯥꯛꯇ ꯎꯏꯒꯦ ꯆꯥꯛ ꯉꯟꯇꯥꯅ ꯄꯤꯖꯔꯕꯅꯤ나 ꯐꯖꯔꯦꯅꯦ ꯌꯨꯝꯗꯗꯤ ꯊꯕꯛ ꯂꯩꯇꯕꯅꯤꯅ ꯇꯨꯝ ꯂꯩꯕ ꯇꯥꯕꯅꯤ ꯀꯦꯡꯕꯁꯨ ꯋꯥ ꯃꯇꯦꯡ ꯄꯥꯡꯁꯤꯜꯂꯛꯏ ꯑꯗꯨꯅꯦ ꯗꯦꯕ ꯅꯪꯀꯣ ꯐꯅꯗꯤ ꯒ꯭ꯌꯥꯟ ꯇꯥꯕ꯭ꯔꯥ ꯈꯟꯕꯅꯤ
ꯑꯃꯔꯣꯝꯗꯤ ꯍꯦꯛꯇ ꯃꯩ ꯃꯝꯃꯤꯅꯦ ꯌꯥꯔꯦ ꯌꯥꯔꯦ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯎꯅꯁꯤ ꯊꯝꯃꯦꯀꯣ ꯐꯣꯟ ꯑꯃꯨꯛ ꯇꯧꯔꯛꯑꯅꯨ ꯑꯩꯁꯨ ꯄꯥꯏꯔꯛꯑꯔꯣꯏꯍꯦ ꯒꯨꯗ ꯅꯥꯏꯠ ꯒ꯭ꯌꯥꯟꯁꯨ ꯇꯥꯁꯤꯜꯂꯝꯂꯒ ꯑꯅꯤꯁꯤ ꯗꯦꯕꯕꯨ ꯑꯔꯥꯟꯕ ꯁꯤꯔꯝꯂꯒ ꯊꯝꯈ꯭ꯔꯦ ꯐꯣꯟ ꯑꯗꯨ ꯗꯦꯕ ꯋꯥ ꯃꯆꯦꯠ ꯑꯃ ꯐꯥꯎꯕ ꯍꯥꯏꯕꯒꯤ ꯃꯇꯝꯒ ꯐꯪꯍꯧꯗ꯭ꯔꯦ ꯃꯇꯥꯎ ꯑꯅꯤꯅ ꯑꯆꯨꯝꯕ ꯁꯥꯗꯨꯅ ꯃꯥꯡ ꯇꯨꯡ ꯊꯠꯇꯨꯅ ꯋꯥ ꯍꯥꯏꯔꯛꯄꯗ ꯗꯦꯕꯗꯨ ꯃꯊꯥ ꯍꯥꯏꯔꯞ ꯁꯥꯅ ꯐꯝꯃꯤ ꯑꯉꯥꯟꯕ ꯃꯔꯛꯇ ꯂꯩꯕꯅꯤꯅ ꯊꯣꯏꯅ ꯀꯩꯁꯨ ꯀꯤꯕꯗꯤ ꯐꯥꯎꯗꯦ ꯍꯥꯏꯕꯕꯨ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡꯒꯤ ꯊꯧꯗꯣꯛ ꯑꯗꯨ ꯑꯃꯨꯛ ꯅꯤꯡꯁꯤꯡꯂꯨꯕꯗꯗꯤ ꯃꯁꯥꯁꯤ ꯈꯤꯔꯨꯝ ꯈꯤꯔꯨꯝ ꯂꯥꯎꯔꯤꯕ ꯃꯥꯁꯨ ꯀꯤꯅ ꯀꯤꯅ ꯑꯗꯨꯃꯛ ꯍꯤꯞꯊꯈ꯭ꯔꯦ ꯇꯝꯕ ꯉꯝꯗꯕ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤꯅꯤ ꯊꯥꯖꯗꯕ ꯊꯧꯗꯣꯛꯅ ꯁꯧ ꯁꯥꯔꯕ ꯇꯥꯏꯕꯪꯄꯥꯜꯅꯤ ꯑꯃꯗ ꯃꯪꯂꯤꯕ ꯃꯪꯂꯥꯟꯒ ꯑꯃꯗ ꯃꯪꯕꯒ ꯁꯝꯖꯤꯟꯅꯔꯛꯂꯗꯨꯅ ꯑꯍꯨꯝ ꯑꯁꯤꯒꯤ ꯃꯪꯂꯥꯟꯒꯤ ꯁꯪꯁꯥꯔ ꯑꯁꯤ ꯊꯣꯛꯂꯔꯦ ꯒꯨꯍꯥ ꯃꯐꯝ ꯑꯗꯨꯗꯅꯤ ꯉꯔꯥꯡꯒꯤ ꯃꯇꯧꯒꯨꯝꯅꯗꯤ ꯃꯈꯣꯜ ꯀꯌꯥ ꯂꯦꯡꯂꯤ ꯄꯥꯜꯂꯤꯕ ꯎꯄꯥꯜ ꯋꯥꯄꯥꯜꯁꯤꯡ ꯍꯥꯏ ꯍꯨꯝꯅꯗꯤ ꯁꯤꯜꯂꯛꯈꯤꯗ꯭ꯔꯦ ꯂꯦꯞꯂꯔꯦ ꯃꯔꯨꯞ ꯑꯍꯨꯝ ꯑꯁꯤꯁꯨ ꯒꯨꯍꯥ ꯑꯗꯨꯒꯤ ꯃꯥꯏꯀꯩ ꯑꯍꯨꯝꯗ ꯃꯨꯟꯅ ꯃꯨꯟꯅ ꯌꯦꯡꯅꯩ ꯑꯍꯨꯝꯁꯤ ꯃꯪꯂꯥꯟꯒꯤ ꯁꯪꯁꯥꯔꯅꯤ ꯈꯪꯗ꯭ꯔꯤ ꯑꯍꯨꯝꯁꯤꯗꯤ ꯑꯗꯨꯕꯨ ꯀꯔꯤ ꯍꯥꯏꯅꯤꯡꯂꯤꯕ ꯑꯁꯨꯝꯅ ꯃꯪ ꯑꯍꯨꯝ ꯆꯞ ꯃꯥꯟꯅꯅ ꯃꯪꯃꯤꯟꯅꯔꯤꯕ ꯀꯦꯡꯕꯅ ꯐꯂꯞ ꯐꯂꯞ ꯌꯦꯡꯂꯒ ꯀꯩꯅꯣ ꯇꯧꯔꯤꯁꯤꯅ ꯀꯥꯏꯗꯅꯣ ꯑꯩꯈꯣꯏ ꯂꯩꯔꯤꯁꯤꯅ ꯒꯨꯍꯥꯅꯤꯅꯦ ꯗꯦꯕꯁꯨ ꯉꯛꯏ ꯀꯥꯏꯗꯅꯣ ꯈꯜꯂꯤ ꯃꯈꯣꯏꯅ ꯂꯩꯔꯤꯁꯤ ꯑꯃꯨꯛ ꯐꯥꯎꯕ ꯎꯗ꯭ꯔꯤ ꯃꯁꯤꯒꯤ ꯃꯐꯝꯁꯤꯁꯨ ꯑꯁꯦꯡꯕ ꯀꯥꯏꯗꯅꯣ ꯑꯩꯈꯣꯏ ꯂꯩꯔꯤꯁꯦ ꯎ ꯋꯥꯁꯤꯁꯨ ꯐꯅ ꯐꯖꯅꯗꯤ ꯋꯥꯡꯉꯤꯍꯦ ꯑꯀꯣꯏꯕꯒꯤ ꯐꯤꯕꯝꯗꯨ ꯃꯀꯣꯛꯇꯨꯅ ꯂꯩ ꯂꯩꯗꯨꯅ ꯌꯦꯡꯉꯤ ꯊꯦꯝꯕ ꯑꯗꯨꯒ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯛꯏ ꯅꯨꯃꯤꯗꯥꯡꯂꯣ ꯑꯌꯨꯛꯂꯣ ꯅꯨꯡꯊꯤꯜꯂꯣ ꯍꯧꯖꯤꯛꯁꯦ ꯑꯩ ꯒ꯭ꯌꯥꯟ ꯑꯃ ꯏꯊꯣꯛ ꯊꯣꯛꯇ꯭ꯔꯦ ꯀꯦꯡꯕꯅ ꯄꯥꯎꯈꯨꯝ ꯄꯤꯔꯛꯏ ꯇꯁꯦꯡꯕꯗꯤ ꯑꯩ ꯁ꯭ꯋꯥꯏꯗꯩ ꯅꯠꯆꯗ꯭ꯔꯦ ꯇꯥꯔꯛꯂꯦ ꯈꯣꯟꯖꯦꯜ ꯑꯃ ꯂꯧꯁꯤꯟꯐꯝ ꯈꯪꯗꯕ ꯏꯁꯩꯒꯤ ꯁꯨꯔꯒꯨꯝ ꯉꯪꯕꯒꯤ ꯈꯣꯟꯖꯦꯜ ꯑꯍꯨꯝ ꯑꯁꯤꯒꯤ ꯅꯥꯀꯣꯡꯗ ꯇꯥꯔꯛꯂꯦ ꯈꯪꯉꯤ ꯒꯨꯍꯥ ꯑꯗꯨꯒꯤ ꯃꯅꯨꯡꯗꯒꯤꯅꯤ ꯍꯥꯏꯕ ꯑꯗꯨꯅ ꯒꯨꯍꯥ ꯃꯅꯨꯡ ꯑꯗꯨꯗ ꯌꯦꯡꯅꯕ ꯍꯣꯠꯅꯩ ꯈꯣꯡ ꯊꯥꯡꯖꯤꯟꯕ ꯍꯧꯏ ꯑꯗꯨꯕꯨ ꯒꯨꯍꯥ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯈꯖꯤꯛꯇ ꯐꯥꯎꯕ ꯅꯛꯁꯤꯟꯕꯗꯤ ꯉꯝꯗ꯭ꯔꯦ ꯑꯗꯨꯕꯨ ꯑꯃꯨꯛꯁꯨ ꯈꯪꯗ꯭ꯔꯤ ꯑꯍꯨꯝ ꯑꯁꯤꯅꯗꯤ ꯃꯈꯣꯏꯅ ꯊꯥꯡꯂꯤꯕ ꯈꯣꯡꯊꯥꯡ ꯑꯁꯤ ꯃꯆꯤ ꯂꯦꯡꯗꯦ ꯍꯥꯏꯕꯗꯨ ꯆꯩꯔꯛ ꯑꯁꯤꯗ ꯇꯥꯔꯤꯕ ꯈꯣꯟꯖꯦꯜ ꯑꯁꯤꯁꯨ ꯁꯨꯝ ꯁꯨꯝ ꯀꯟꯈꯠꯂꯛꯂꯤ ꯂꯦꯞꯄ ꯈꯝꯕ ꯅꯥꯏꯗꯅ ꯆꯤꯡꯂꯤ ꯁꯨꯔꯁꯨ ꯑꯀꯤꯕ ꯑꯃꯠꯇ ꯐꯥꯎꯗꯦ ꯍꯥꯏꯕꯕꯨ ꯑꯉꯛꯄꯅꯗꯤ ꯊꯜꯂꯤ ꯃꯇꯧꯁꯤ ꯎ ꯋꯥꯗ ꯅꯠꯇꯅ ꯑꯁꯣꯡꯕ ꯅꯥꯄꯤ ꯀꯌꯥ ꯑꯁꯨꯛꯄ ꯃꯐꯝꯁꯤꯡꯁꯨ ꯂꯩꯔꯤ ꯃꯔꯛ ꯑꯗꯨꯗꯒꯤ ꯐꯤꯉꯧ ꯁꯦꯠꯄꯤ ꯑꯍꯜ ꯑꯃ ꯇꯞꯅ ꯊꯣꯔꯛꯇꯨꯅ ꯈꯨꯠ ꯊꯥꯡꯒꯠꯂꯛꯂꯦ ꯏꯅꯥꯛꯇ ꯂꯥꯎ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯑꯍꯨꯝꯗꯨꯗ ꯑꯣꯟꯁꯤꯟꯗꯨꯅ ꯎꯕ ꯐꯪꯗꯦ ꯁꯛꯐꯝꯁꯨ ꯈꯨꯝꯖꯤꯜꯂꯤ ꯑꯉꯧꯕ ꯐꯤꯁꯤꯅ ꯃꯃꯤꯠ ꯃꯅꯥ ꯑꯣꯠꯄ ꯊꯦꯝꯕꯅ ꯍꯥꯟꯅ ꯎꯔꯦ ꯃꯇꯧꯗꯨ ꯃꯗꯨꯗ ꯗꯦꯕ ꯑꯃꯗꯤ ꯀꯦꯡꯕꯗ ꯑꯣꯟꯁꯤꯟꯗꯨꯅ ꯇꯍꯥ ꯇꯍꯥꯅ ꯑꯣꯏ ꯀꯦꯡꯕ ꯗꯦꯕ ꯇꯨ ꯑꯁꯤꯗ ꯐꯤꯉꯧ ꯁꯦꯠꯄꯤ ꯑꯍꯜ ꯑꯃꯅ ꯈꯨꯠꯀ ꯈꯜꯂꯛꯏꯁꯦ ꯂꯥꯎ ꯍꯥꯏꯔ ꯀꯩꯅꯣꯝ ꯇꯧꯔꯤꯌꯦ ꯑꯝꯇ ꯌꯦꯡꯉꯨꯃꯦ ꯇꯨ ꯑꯁꯤꯗ ꯑꯍꯜ ꯑꯗꯨꯅ ꯂꯦꯞꯂꯤꯕ ꯑꯗꯣꯝꯗ ꯃꯈꯨꯠꯇꯨ ꯊꯤꯜꯂꯤ ꯊꯦꯝꯕꯒꯤ ꯃꯇꯧꯗ ꯑꯅꯤꯗꯨꯁꯨ ꯌꯦꯡꯊꯣꯔꯛꯂꯦ ꯊꯤꯜꯂꯤꯕ ꯑꯗꯣꯝꯗ ꯎꯔꯦ ꯃꯈꯣꯏ ꯑꯅꯤꯁꯨ ꯂꯦꯞꯂꯤꯕ ꯑꯍꯜ ꯑꯗꯨꯒꯤ ꯃꯇꯧꯗꯨ ꯉꯥꯏꯍꯥꯛ ꯃꯨꯟꯅ ꯌꯦꯡꯂꯒ ꯂꯩ ꯍꯅꯨꯕꯤ ꯑꯗꯨꯒꯤ ꯃꯇꯧꯗ ꯊꯪꯅꯕ ꯃꯤꯀꯨꯞꯇ ꯃꯈꯣꯏ ꯑꯍꯨꯝ ꯑꯍꯜ ꯑꯗꯨꯒꯤ ꯃꯥꯡꯗ ꯈꯝꯕ꯭ꯔꯥꯡꯅꯅ ꯂꯦꯞꯂꯔꯦ ꯊꯦꯝꯕ ꯃꯥꯗꯤ ꯏꯈꯪ ꯈꯪꯉꯤ ꯄꯨꯔꯥ ꯍꯣꯂꯤꯋꯨꯗꯅꯤ ꯁꯤꯗꯤ ꯅꯨꯡꯖꯥꯎ ꯑꯃꯒꯤ ꯃꯊꯛꯇ ꯇꯞꯅ ꯐꯝꯊꯩ ꯑꯍꯜꯁꯤ ꯁꯛꯇꯤ ꯑꯗꯨꯃꯛ ꯂꯣꯠꯂꯤ ꯍꯥꯏꯗꯣꯛꯇꯦ ꯈꯨꯝꯂꯤꯕꯅꯤ ꯐꯤꯖꯤꯗꯨꯅ ꯃꯉꯥꯜ ꯑꯃ ꯊꯣꯛꯂꯤ ꯑꯉꯧꯕ ꯐꯤ ꯑꯗꯨ ꯃꯉꯥꯜ ꯂꯩꯕ ꯃꯇꯧꯅꯤ ꯇꯥꯛꯏ ꯑꯍꯨꯝꯁꯤꯗ ꯑꯗꯨꯕꯨ ꯑꯍꯨꯝꯁꯤꯅꯗꯤ ꯊꯣꯏꯅ ꯈꯟꯖꯤꯜꯂꯨꯗꯦ ꯃꯤꯠꯃꯥꯡꯗ ꯂꯩꯔꯤꯕ ꯍꯅꯨꯕꯤ ꯑꯗꯨꯒꯤ ꯃꯇꯧꯗ ꯇꯨꯃꯤꯟꯅ ꯇꯤꯡꯉꯛ ꯇꯤꯡꯉꯛ ꯌꯦꯡꯕꯅ ꯃꯊꯧ ꯑꯣꯏꯔꯤ ꯑꯍꯨꯝ ꯑꯁꯤꯒꯤ ꯐꯝꯊꯧ ꯍꯥꯏꯕꯒꯤ ꯃꯇꯧꯒꯨꯝ ꯏꯪꯒꯤꯠ ꯄꯤꯔꯛꯏ ꯏꯁꯪ ꯁꯪꯕ ꯅꯥꯄꯤ ꯃꯊꯛ ꯑꯗꯨꯗ ꯐꯝꯃꯤ ꯑꯍꯨꯝꯗꯨꯁꯨ ꯍꯧꯖꯤꯛ ꯐꯥꯎꯒꯤ ꯑꯣꯏꯅꯗꯤ ꯃꯈꯣꯏ ꯑꯀꯤꯕ ꯃꯆꯦꯠ ꯑꯃꯠꯇ ꯐꯥꯎꯗ꯭ꯔꯤ ꯂꯤꯔꯤ ꯂꯤꯔꯤ ꯁꯤꯠꯄ ꯑꯏꯪꯕ ꯅꯨꯡꯁꯤꯠ ꯈꯔꯁꯨ ꯏꯄꯣꯝ ꯅꯥꯏꯅ ꯁꯤꯜꯂꯛꯏ ꯍꯅꯨꯕꯤ ꯑꯗꯨꯁꯨ ꯇꯞꯅ ꯋꯥ ꯉꯥꯡꯂꯛꯏ ꯃꯥꯂꯪꯕ ꯑꯁꯤ ꯏꯪꯗ꯭ꯔꯥ ꯏꯁꯨꯁꯥ ꯃꯀꯣꯛꯁꯤꯡꯗꯨ ꯅꯣꯝꯃꯤ ꯍꯣꯏ ꯍꯥꯏꯕꯒꯨꯝ ꯃꯈꯥ ꯑꯃꯨꯛ ꯇꯥꯔꯛꯏ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤꯁꯦ ꯑꯉꯛꯄꯅ ꯊꯜꯂꯤꯕꯅꯤ ꯉꯁꯤ ꯍꯌꯦꯡ ꯁꯤꯕ ꯇꯝꯕ ꯉꯝꯕ ꯅꯠꯇꯦ ꯁꯤꯅꯤꯡꯉꯤ ꯍꯥꯏꯗꯨꯅ ꯈꯨꯗꯛꯇ ꯁꯤꯕꯗꯤ ꯑꯔꯥꯏꯕ ꯊꯕꯛꯅꯤ ꯑꯗꯨꯕꯨ ꯍꯤꯡꯅꯤꯡꯉꯤ ꯍꯥꯏꯗꯨꯅ ꯃꯇꯝ ꯀꯨꯏꯅ ꯁꯥꯡꯅ ꯍꯤꯡꯕ ꯑꯁꯤꯃꯗꯤ ꯑꯩꯈꯣꯏꯅ ꯁꯦꯝꯖꯕ ꯉꯝꯕ ꯅꯠꯇꯦ ꯑꯐꯕ ꯑꯃꯗꯒꯤ ꯑꯐꯠꯇꯕ ꯑꯣꯟꯕ ꯑꯁꯤꯁꯨ ꯑꯔꯥꯏꯕ ꯊꯕꯛꯅꯤ ꯑꯗꯨꯕꯨ ꯑꯐꯠꯇꯕ ꯑꯃꯗꯒꯤ ꯑꯐꯕ ꯑꯣꯟꯕꯁꯤꯗꯤ ꯂꯥꯏꯗꯦꯅꯤ ꯏꯁꯨꯁꯥ ꯂꯥꯏꯗ꯭ꯔꯤ ꯃꯇꯤꯛ ꯂꯥꯏꯕꯅꯤ ꯂꯥꯏꯔꯤ ꯃꯇꯤꯛ ꯂꯥꯏꯗꯕꯅꯤ ꯏꯁꯥꯅ ꯏꯁꯥꯒꯤ ꯄꯨꯟꯁꯤ ꯁꯦꯝꯖꯕ ꯑꯔꯥꯏꯕ ꯅꯠꯇꯦ ꯑꯗꯨꯕꯨ ꯁꯦꯝꯗ꯭ꯔꯕꯔꯥ ꯍꯥꯏꯕꯁꯨ ꯁꯦꯝꯃꯤꯅꯦꯀꯣ ꯏꯁꯨꯁꯥ ꯅꯠꯇ꯭ꯔꯅꯦ ꯒ꯭ꯌꯥꯟ ꯇꯥꯗꯕ ꯋꯥꯍꯩꯅꯤ ꯑꯍꯜꯁꯤꯒꯤ ꯑꯍꯜꯁꯤꯅ ꯍꯥꯏꯅꯤꯡꯂꯤꯕ ꯐꯣꯡꯗꯣꯛꯅꯤꯡꯂꯤꯕ ꯑꯁꯤ ꯀꯔꯤꯅꯣ ꯈꯪꯗꯦ ꯅꯍꯥꯁꯤꯡꯁꯤꯅ ꯑꯗꯨꯕꯨ ꯅꯣꯝꯂꯤ ꯃꯉꯛꯁꯤꯡꯗꯨꯗꯤ ꯍꯣꯏ ꯍꯥꯏꯕꯒꯨꯝ ꯆꯨꯝꯃꯤ ꯇꯥꯛꯄꯒꯨꯝ
ꯍꯥꯏꯅꯕ ꯂꯩ ꯃꯤꯑꯣꯏꯕꯒꯤ ꯃꯄꯣꯛ 8ꯅꯤ ꯑꯗꯨꯕꯨ ꯃꯤꯠꯅ ꯈꯣꯡꯅ ꯎꯔꯨꯕ꯭ꯔꯅꯤ ꯅꯣꯏꯕꯣ ꯎꯗ꯭ꯔꯤ ꯍꯥꯏꯕꯒꯨꯝ ꯃꯉꯛꯇꯨ ꯍꯥꯏꯔꯤ 3ꯗꯨ ꯃꯄꯨ ꯃꯥꯅ ꯅꯈꯣꯏ 3ꯒꯤ ꯃꯊꯛꯇ ꯆꯥꯡꯌꯦꯡ ꯀꯌꯥ ꯇꯧꯔꯛꯂꯦꯗꯣ ꯈꯥꯡꯕꯇ ꯀꯜꯂꯨ ꯏꯁꯨꯁꯤꯡꯁꯤꯗꯤ ꯃꯇꯝ ꯄꯨꯝꯕꯗ ꯅꯈꯣꯏꯅ ꯊꯥꯡꯕ ꯈꯣꯡꯊꯥꯡ ꯈꯨꯗꯤꯡ ꯇꯨꯡ ꯃꯥꯡ ꯌꯦꯡꯉꯨꯗꯣ ꯃꯇꯝ ꯈꯨꯗꯤꯡ ꯃꯤꯠꯌꯦꯡ ꯈꯨꯗꯤꯡ ꯅꯤꯡꯁꯤꯡꯕꯒꯤ ꯏꯔꯣꯜꯅꯨꯡꯗ ꯊꯝꯃꯨꯗꯣ ꯏꯁꯨꯁꯥ ꯆꯦꯛꯁꯤꯜꯂꯨꯀꯣ ꯅꯈꯣꯏ ꯀꯅꯥꯒꯤ ꯅꯥꯀꯣꯡꯗ ꯋꯥ 2 ꯌꯧꯐꯗꯦꯀꯣ ꯄꯨꯛꯅꯤꯡ 2 ꯂꯣꯡꯐꯗꯦꯗꯣ ꯃꯇꯦꯡꯁꯨ ꯂꯧꯐꯗꯦ ꯀꯅꯥꯒꯤ ꯑꯗꯨꯕꯨ ꯑꯃꯨꯛꯁꯨ ꯃꯇꯦꯡꯒꯤ ꯃꯔꯨ ꯑꯣꯏ ꯂꯧꯁꯤꯡ ꯄꯨꯀꯩ ꯇꯥꯟꯁꯤꯜꯂꯨ ꯋꯥꯍꯩ ꯋꯥꯇꯥ ꯆꯦꯛꯁꯤꯜꯂꯨ ꯄꯥꯎꯇꯥꯛ ꯈꯨꯗꯤꯡ ꯀꯥꯟꯊꯣꯛꯍꯩꯗꯦ ꯋꯥꯔꯤ ꯈꯨꯗꯤꯡ ꯆꯨꯁꯤꯟꯅꯩ ꯁꯝꯖꯤꯟꯅꯩ ꯂꯪꯂꯤꯒꯨꯝꯅꯤ ꯑꯗꯨꯕꯨ ꯑꯃꯨꯛꯁꯨ ꯃꯥꯟꯅꯗꯦ ꯃꯈꯣꯏꯗꯤ ꯃꯪꯂꯥꯟ ꯅꯠꯇꯦ ꯇꯥꯏꯕꯪꯅꯤ ꯈꯟꯗꯅ ꯂꯩꯔꯤꯕꯅꯤ ꯁꯛꯆꯨ ꯈꯪꯅꯗ꯭ꯔꯤꯕ ꯍꯅꯨꯕꯤ ꯑꯁꯤꯒꯤ ꯋꯥꯔꯣꯜꯁꯤꯗ ꯑꯇꯥꯕ ꯒ꯭ꯌꯥꯟꯗꯒꯤ ꯇꯥꯗꯕ ꯒ꯭ꯌꯥꯟꯅ ꯍꯦꯜꯂꯤ ꯍꯥꯏꯕꯗ ꯍꯥꯏꯃꯟꯕ ꯊꯣꯛꯂꯣꯏ ꯅꯍꯥꯒ ꯑꯣꯏꯔꯦ ꯊꯋꯥ ꯋꯥꯁꯥꯗꯅ ꯂꯩꯊꯣꯛꯏ ꯌꯦꯡꯕ ꯑꯃꯗꯤ ꯊꯦꯝꯕ ꯑꯅꯤꯁꯤꯅ ꯊꯋꯥ ꯁꯥꯗ꯭ꯔꯁꯨ ꯗꯦꯕ ꯃꯥꯗꯤ ꯃꯨꯟꯅ ꯇꯥꯔꯤ ꯑꯍꯜꯁꯤꯅ ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯤ ꯇꯧꯕꯒꯤꯗꯤ ꯃꯥꯁꯨ ꯂꯣꯏꯅꯃꯛ ꯒ꯭ꯌꯥꯟ ꯇꯥꯕꯃꯛꯇꯤ ꯅꯠꯇꯦ ꯇꯥꯗꯕ ꯈꯔꯁꯨ ꯑꯗꯨꯃꯛ ꯌꯥꯎꯔꯤꯕꯅꯤ ꯍꯥꯏꯕ ꯂꯣꯏꯔꯕ ꯃꯥꯜꯂꯦ ꯑꯍꯜꯁꯤꯁꯨ ꯍꯥꯏꯐꯦꯠ ꯇꯞꯂꯞꯅ ꯅꯣꯛꯂꯛꯏ ꯈꯣꯟꯖꯦꯜ ꯈꯛꯇꯃꯛ ꯇꯥꯍꯟꯕꯅꯤ 3ꯁꯤꯅ ꯁꯛꯐꯝꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯎꯕ ꯅꯠꯇ꯭ꯔꯤ ꯑꯍꯜꯁꯤꯒꯤ ꯅꯈꯣꯏ ꯄꯨꯛꯅꯤꯡ ꯆꯪꯅ ꯇꯥꯏ ꯍꯥꯏꯅ ꯈꯜꯂꯦ ꯑꯗꯨꯅ ꯅꯕꯣꯛ ꯑꯩꯍꯥꯛꯁꯨ ꯆꯠꯅꯕ ꯇꯧꯔꯒꯦ ꯅꯈꯣꯏꯁꯨ ꯏꯟꯊꯤꯖꯅ ꯂꯩꯌꯨꯀꯣ ꯃꯩꯈꯨꯒꯨꯝ ꯃꯅꯤꯜ ꯑꯣꯟꯗꯨꯅ ꯃꯤꯠꯃꯥꯡꯃꯛꯇꯗ ꯂꯩꯔꯝꯕ ꯁꯛꯐꯝꯗꯨ ꯊꯪꯅꯕ ꯃꯤꯀꯨꯞꯇ ꯃꯥꯡꯈ꯭ꯔꯦ ꯎꯈꯤꯗ꯭ꯔꯦ ꯀꯔꯤꯁꯨ इहांग हांगबा मफम ओनख्रे सुपनतगी गुहा अदुखक मंगाइरे मखोइना उरिबा इसेंग सेंगना इंगकना लेजरंबनी मंगलांदी इपाक्ता ताउरी हाइबा खंगदबनिना अदुबु लुथब वाखल खंदविदा मखोइगी थोकपा वारी अमदा ताउरी थंगनबा मिकुप्तनी मिटमांगदा मनिल कारबा अमुबा फी अमना पाइसिलकपदु मंगलांदगी ताइबंग फाउरकले ज्ञान तारकपदा हुमांगना पुलुप लुपम्मी अमत नते अनित नते अहुमक चप मानना मेकअप थोरकले मिहुल की खोंजेलसु निक लाउना मपाल थोके तौना चोंगलमले ngayhakti khanpham khangde pura puri wakhal dadana ayingba amada yenglaka leirambani tiabadu ayingba nuksina masada yerakpada gyan khaglak laktuna hairap akoibatu yengi ngasai magi kangkha makhagi thodoktu hojik wakhal gi jaga amadagi paisilakle hairap makoktu pakthaduna yengi kari leibunu haina ude karisu khalli magi wakhal nara masai aigi khongda paisilakpadu bhabnarane bhabnateda मसीमा ओइरेना हेक हाइबसु ngamdre खंजानब मतौदा ngahak asum phami manglan gi thodok adusu kaudri nongmata mangda thokpa thodok taseng tasengna liba ngamdaba debani ngahak ningsinglambasu matat ningsingni matat kauni adubu ngasi gi manglan sidi taseng tasengna thokpa thodok amagumna masada phaurari ikhang khangi phol lakpagi khonjelduna yengi kanano khana themba oiramlabda amuk pedorjano tumba fabani thembase maikune pung kya ta khrzano pung du khang yengi ngasai man hiptha kiwa matam adudaki kharadi hujinlamle phone du sat pai khale themba kaidore mangama mangine kai mangno ni nangna bo mangduda muk khong hamamiro as minai sidi ado kaino haidu hairo ngarang numida ekhoina chatlubu guhado adugi mangmangi aduga ahallamana waga pangang dangangi ज्ञान में तादे अदो ngasi gi mangsidi ti mai tae nan khaidi ai mangsa fajana ningsingdabne mikap tholadi ado ngasidi ningsingboi wane adugane amuba moigi sibagi mathakta telanga pahenba fido maming kaiba o chundwa adudo paisilakpani mi maisida adai mikap adum thogle phagi nate koi haisa nang amuk phagi tawena khalamgani asengbaini chumdi chumiko themba nang haisa चुम मेमे एबु फागी तौगिद्रो अदुदी कैनोम लेरे वारी से थेबा लाइरोय तौरी वारी से कैनोमनी कैनो हाजे मानरे थेमबगा देबगा गी मंगलान अनिसी हाइरे थेमबदा तम्मी देवना पाउ कया मतंग सिदा केंगबगी वारोलसु तानिंगलकपना कॉल तौसिले अदु पाइरकते
amuka tausilli pairakle handakti yam tanba khonjelda kaino themba onthong yet khreda ngak ta tumbasida ado ngaiko kai mangmange nang hauja airo ai bude koi saiga tet kanna tawri chauga inmin natna nungai khre fazana di noidi sakcho thamki patkaki yengbu masana tumba thukai haibgi sauri bani warauri ni khangi hani dusu ngai haki tungda yengbu masana muk call tausilai conference thadoi themba devu sauri natro ai mangdane ekhone chalubu guhado ubai wane adai aina laiwa mayam ama kamaga guhado phumjin bani mi adai ahlama thoragane aingonda ibungu kaino nang torido kaina haibutane aina power thak kapsin bani ma adum tatle thembadu hakam launa chale phone duda devasu lok kangkhu khujilai haurakpagi wada deva themba ani si munna tarambani yengbagi machu chaiba waduda taning laktuduna sum tawbani yengbasu nokmi makha tarai noi sidi hoi noi nang sai hanglakpa kai mangmangi no haido ngasi se mangi wari liva dega tabraba itha thajadana hanglakpa si chingnadaba ngamdeni ai ado ngara ikhone chaluba mafamgi kuhado adu mangbai wane hanubi masak lotpi amana laga kai kai niam hairami aidi thoina ga tasiludrida adai fi amana ga mai de paisila pum tawbani adu mikap thokle adu ga amuka tumgena tawbada noi ni lai sini sini mangabo ado siri asengmani ko phagi ni kaina khallaga leramni kengbugi wasida devana aikhoi hum horen nungsa khara leithara kanda wari sana dawbule horen thengarasi सावगी चांगना हंथरक्लवा मतमदनी अहुम सी उनै लंपाकी मचीदा होबा उजावमगी मखोंदनी हापेन अममगा हक्चित लांगना फमली सानगदव वाना सानदा सानरोइदवा वाना सानवा देवना उननिंगलिबगी मरमदे मखोइदे थोक्रिवा थौदोक अदुगी मतांगदा वारी खननिंगबनी अदुबु नहागा ओइरे खुदक वाखल हाइबदुनी कोकता थोरक्पा वारीदा तावरिङै करी करम तौबा हाइबदु खनदना मतम हौजिनख्रे नुमिदांगी मतमनी केंगबगी मपाना महाकु वारी अमा सासी हाइदुना मयाइका अदुदा फमिनरी फलप मपादे येंगदुना कई मतांगी नु बाबा सुतीगी मनुंग सुवैदी मतम खरसु लैदी एग्जाम लोइबगी लांगदना ngaudana चक्चा हाइजानव तौदना नमा नपा इखोइना अथिंग कैसु थमदे हाइना खले कना गुंबगी मचागा पुंदुना लांखोत तौदना निसा बसा चावा लंबीदा नमाय नमित ज्ञान मेन तादुना निसा खाइदना लैबमक्सु इचा अहुम असिना खक तौरोय हाइबै पा खंगिदा लाइरिकना का हेना फदना एग्जाम की टॉपर मक्सु ओइबदा खरा वाना थोगनी नंग हाइबसु खंगी आइना हौरकपददी नोकमी तौरंबनी अदुबु लोइसिलपगी वा खरसिदा ममाइदु सुकचिलगा अस एखोय बाबुंगसिदिबा मपाबुंगदुना मु मखा तारकले असुमना नमानवनी दुग पुन्ना खनरगा 12 की रिजल्ट आउट सुवैरबनिना लाइरिक मखा तमथबरा नत्रगा करी लाइन चंगनिंग लिबा हाइबदु खनरो कोइदना लांगदना सुम लैथोकपदी मतम मांगलगा तोकलनी अदुना नखोय हुम करी न फगनी हाइबदो तानरोने होय बाबा खनरगे खोय मतंग असिदा केंगबी ममाना चाकचारसे हाइदना कौरकले मखोय अनिसु चाखुमरोमदु चंगलै डाइनिंग टेबल अदुदा केंगबगी मयामवा याइफवा फमदुना चाक चाबा हौदुना लेरमी मनाउदु येंगा याइफबना नखोय हुंबु कोइदना लांगदन लेरबो एग्जाम की रिजल्ट दुना खरा फजबने कोक्तुनगा खरा लिंगबने कोइब लांगबनगा पामबने नहैदु गइबो नोय हुम सेमबदा वादौरिबो पाउखुम पिथोक्तना तुमिन्ना मागे फमफमदा फमलगा चाक चानबा मखुत्तु हामी मतम से सनानिने नखोइना मतम गाइगद्रा हायरगा मतमना नखोइ ओइना गाइरगा लेरे हंदकसु पाउखुम पिरुदे मयामबना गांगबबु मा फनबा गांगबनी खली कैसु खुमलुद्रे अदुबु ममाइदी खरा सुकली केंगबा ममाना सेसे अतोनबा चानबा तौरो चाबा मखा चाथै वा मचेत अमत्ता गांगनदे ngaihakti adubu mayai kada मीना चटपगी मखोल अदुदगी मनिंगदा मीना हाथु चटखिबगी खोंग थांगबगी मखोल तारकपदा केंगबना मयाई कारोमदा मकोक अदु हाइफेट येंगबदा ममाना ए कैदौरकेनि अतोनबा नंगबो मयाई कादा येंगलितुबो करी कौरम लगे इमा नुई फताद्रो मखोलसे मनिंगदगा मीना चटपगी मखोल थोगलिसि नुई ताद्रो मयामबना चाक ngaiak चाबसिदा निसा खाइरे नंगिसे
ꯑꯔꯦꯝꯕꯗ ꯆꯩ ꯆꯥꯅꯤꯀꯣ ꯀꯥꯏꯗꯤ ꯃꯈꯣꯜꯅ ꯍꯧꯖꯤꯛꯄꯣ ꯅꯨꯃꯤꯗꯥꯡꯁꯤꯗ ꯃꯇꯦꯡ ꯄꯥꯡꯕ ꯑꯣꯏꯅ ꯃꯄꯥꯅꯁꯨ ꯍꯣꯏꯅꯦꯍꯦ ꯑꯇꯣꯟꯕ ꯀꯗꯥꯏꯗꯒꯤ ꯃꯤ ꯆꯠꯄꯒꯤ ꯃꯈꯣꯜꯅ ꯍꯧꯖꯤꯛꯄꯣ ꯃꯇꯥꯡ ꯑꯃ ꯆꯥꯗꯦꯀꯣ ꯅꯪ ꯑꯃ ꯀꯦꯡꯕꯁꯨ ꯀꯔꯤꯅꯣ ꯈꯟꯅ ꯑꯃꯨꯛ ꯆꯥꯕ ꯍꯧꯋꯤ ꯆꯥꯛꯇꯨ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯒꯨꯗꯨꯡ ꯒꯨꯗꯨꯡ ꯍꯥꯏꯅ ꯆꯦꯟꯕꯒꯤ ꯃꯈꯣꯜ ꯑꯃꯨꯛ ꯇꯥꯔꯛꯏ ꯀꯦꯡꯕꯒꯤ ꯅꯥꯀꯣꯡ ꯑꯗꯨꯗ ꯃꯗꯨꯗꯗꯤ ꯃꯥꯁꯨ ꯀꯔꯤꯅꯣ ꯈꯟꯅ ꯐꯝꯂꯝꯕꯗꯒꯤ ꯇꯞꯅ ꯆꯦꯞꯈꯠꯂꯒ ꯍꯦꯔꯥ ꯁꯤꯗꯤ ꯀꯩꯅꯣꯝꯅꯤꯗ ꯑꯁꯤ ꯍꯥꯏꯔꯒ ꯃꯌꯥꯏ ꯀꯥꯗ ꯆꯪꯗꯨꯅ ꯌꯦꯡꯂꯨꯕꯗꯗꯤ ꯀꯅꯥꯁꯨ ꯂꯩꯕ ꯎꯗ꯭ꯔꯕꯗ ꯃꯥ ꯉꯛꯂꯦ ꯃꯃꯥ ꯃꯄꯥ ꯑꯃꯗꯤ ꯃꯌꯥꯝꯕꯗꯤ ꯀꯦꯡꯕꯒꯤ ꯃꯇꯧ ꯑꯗꯨꯗ ꯉꯛꯅ ꯌꯦꯡꯗꯨꯅ ꯂꯩ ꯑꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯊꯦꯝꯕꯒꯤ ꯏꯃꯨꯡꯗꯁꯨ ꯆꯥꯛ ꯆꯥꯕ ꯂꯣꯏꯁꯤꯜꯂꯛꯄꯒꯤ ꯇꯟꯖꯥ ꯑꯗꯨꯗꯅꯤ ꯊꯦꯝꯕ ꯃꯈꯨꯠ ꯍꯥꯝꯕꯒꯤ ꯃꯅꯤꯡꯗ ꯂꯥꯛꯏ ꯍꯥꯝꯒꯦ ꯍꯥꯏꯅ ꯇꯧꯔꯛꯄ ꯇꯟꯖꯥ ꯑꯗꯨꯗ ꯋꯥꯄꯜ ꯃꯔꯛ ꯑꯗꯨꯗ ꯃꯤ ꯂꯩꯕꯒꯤ ꯁꯥꯃꯤꯜ ꯐꯪꯂꯛꯄꯗ ꯃꯥ ꯋꯥꯄꯜ ꯃꯔꯛ ꯑꯗꯨꯗ ꯃꯃꯤꯠꯇꯨ ꯈꯖꯤꯛ ꯀꯨꯞꯁꯤꯜꯂꯒ ꯌꯦꯡꯂꯤ ꯆꯩꯔꯛ ꯑꯁꯤꯗ ꯇꯨꯡꯗꯒꯤ ꯈꯨꯠ ꯑꯃꯅ ꯊꯦꯡꯂꯛꯄꯗ ꯃꯤꯅꯥꯏ ꯀꯅꯥꯅꯣ ꯃꯆꯜ ꯅꯨꯄꯤ ꯊꯔꯤꯛꯅ ꯃꯉꯣꯟꯗ ꯃꯃꯤꯠ ꯂꯪꯈꯠꯂꯒ ꯌꯦꯡꯂꯒ ꯂꯩꯔꯝꯕꯗ ꯀꯩꯅꯣ ꯆꯟ ꯀꯩꯗꯧꯔꯦ ꯍꯥꯏꯕꯅꯣ ꯅꯪ ꯇꯥꯆꯧ ꯅꯪ ꯉꯥꯎꯔꯦꯀꯣ ꯀꯩ ꯈꯪꯅꯤꯡꯉꯥꯏ ꯂꯩꯒꯦ ꯁꯤꯗ ꯏꯄꯛꯇꯤ ꯍꯦꯛ ꯄꯛꯇꯗꯅ ꯈꯪꯖ ꯁꯥꯏꯗꯨꯕꯣ ꯌꯥꯝ ꯋꯥꯏ ꯅꯪ ꯂꯨꯈꯝꯗꯨꯗ ꯄꯥꯛ ꯊꯥꯏ ꯊꯔꯤꯛꯀꯤ ꯑꯗꯨꯒ ꯍꯩꯄꯥꯒꯩꯁꯤꯡ ꯅꯪ ꯃꯉꯥꯏꯔꯦꯅꯦ ꯄꯥꯎꯇꯥꯛꯀ ꯄꯤ ꯁꯥꯗꯅ ꯇꯟꯖꯥ ꯑꯁꯤꯗꯁꯨ ꯊꯦꯝꯕ ꯃꯥꯒꯤ ꯇꯨꯡꯗ ꯀꯅꯥꯅꯣꯝꯅ ꯁꯝꯂꯒ ꯆꯦꯟꯈꯤꯕꯒꯤ ꯁꯥꯃꯤꯜ ꯐꯪꯂꯛꯏ ꯇꯨꯡꯗ ꯑꯃꯨꯛ ꯐꯠ ꯂꯩꯊꯣꯛꯑꯒ ꯌꯦꯡꯉꯤ ꯀꯅꯥꯁꯨ ꯎꯗꯦ ꯍꯥꯏꯕꯕꯨ ꯃꯥ ꯈꯖꯤꯛ ꯈꯖꯤꯛꯇꯒꯤ ꯁꯨꯝ ꯍꯩꯁꯤꯜꯂꯛꯂꯦ ꯑꯗꯨꯅ ꯃꯆꯜꯒꯤ ꯈꯨꯗꯥꯡꯗꯨ ꯄꯥꯏꯔꯒ ꯆꯥꯛꯈꯨꯝꯂꯣꯝꯗ ꯍꯥꯊꯨ ꯍꯥꯊꯨ ꯆꯪꯃꯤꯟꯅꯔꯛꯏ ꯊꯔꯤꯛ ꯁꯨꯉꯛꯅ ꯀꯩꯅꯣ ꯇꯥꯆꯧ ꯀꯩꯗꯧꯔꯒꯦꯅ ꯅꯨꯃꯤꯗꯥꯡꯁꯤꯗ ꯑꯩ ꯇꯥꯆꯧ ꯑꯣꯏꯅ ꯀꯤꯁꯤꯜꯂꯛꯑꯦꯀꯣ ꯆꯥꯛꯈꯨꯝ ꯌꯧꯔꯦ ꯑꯗꯨꯗꯒꯤ ꯃꯆꯜꯗ ꯑꯣꯟꯁꯤꯟꯗꯨꯅ ꯅꯪ ꯑꯩꯒꯤ ꯇꯨꯡꯗ ꯃꯤ ꯆꯦꯟꯈꯤꯕꯗꯨ ꯎꯍꯧꯗꯕ꯭ꯔꯥ ꯍꯥ ꯑꯉꯛꯄꯒꯤ ꯁꯛꯇꯝꯗ ꯑꯦ ꯀꯅꯥ ꯆꯦꯟꯈꯤꯕ ꯎꯍꯧꯗꯦꯅ ꯑꯩꯗꯤ ꯉꯥꯎꯔꯦꯀꯣ ꯇꯥꯆꯧ ꯅꯪ ꯆꯣꯏꯔꯣꯜ ꯌꯥꯝ ꯂꯣꯜꯂꯦ ꯍꯟꯗꯣꯛꯁꯦ ꯑꯩ ꯈꯨꯠꯀ ꯍꯥꯝꯗ꯭ꯔꯤ ꯑꯝꯇ ꯍꯥꯝꯂꯨꯒꯦ ꯀꯪꯁꯤꯟꯈꯤꯕꯅ ꯍꯥꯟꯕ ꯇꯥꯔꯦ ꯆꯥꯛ ꯐꯛꯂꯤꯁꯤꯡꯁꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯏꯟꯊꯣꯛꯂꯝꯂꯒ ꯃꯅꯤꯡꯗ ꯊꯣꯛꯈꯤ ꯃꯃꯥꯅꯁꯨ ꯃꯆꯥꯒꯤ ꯃꯇꯧ ꯑꯗꯨꯗ ꯀꯩꯗꯧꯔꯦ ꯑꯆꯧꯕ ꯈꯨꯠ ꯍꯥꯝꯕ ꯊꯣꯛꯈ꯭ꯔꯒ ꯅꯆꯜꯒꯤ ꯈꯨꯠ ꯄꯥꯏꯔꯒ ꯑꯃꯨꯛ ꯆꯪꯂꯛꯏꯁꯤꯗꯤ ꯄꯥꯎꯈꯨꯝꯁꯨ ꯄꯤꯗ ꯊꯦꯝꯕ ꯉꯛꯆꯥꯅꯕ ꯃꯇꯧꯗ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯒ ꯑꯃꯨꯛ ꯃꯅꯤꯡꯗ ꯆꯠꯈꯤ ꯃꯃꯥꯅ ꯀꯔꯤꯅꯣ ꯇꯧꯔꯤꯁꯤꯅ ꯑꯦꯛꯖꯥꯝꯒ ꯍꯥꯏꯗꯣꯛꯄꯒꯤ ꯈꯔ ꯂꯥꯡꯕ ꯇꯣꯏꯕꯁꯤꯗ ꯑꯃꯨꯛ ꯉꯥꯎꯔꯒ ꯆꯠꯈꯤꯗꯅꯀꯣ ꯂꯩꯀꯠꯅꯕ ꯉꯝꯍꯧꯗꯗꯅꯅꯦ ꯍꯌꯦꯡ ꯑꯩꯈꯣꯏꯗ ꯑꯣꯏꯅ ꯗꯁꯥ ꯇꯥꯗꯣꯏ ꯁꯔꯨꯛ ꯃꯄꯥꯒ ꯑꯝꯇ ꯇꯥꯟꯅꯕꯅ ꯐꯅꯤ ꯗꯦꯕꯒꯤ ꯌꯨꯝꯗꯅ ꯀꯝꯗꯧꯔꯤ ꯑꯃꯨꯛ ꯌꯦꯡꯁꯤ ꯍꯥꯏꯅ ꯍꯥꯏꯅ ꯀꯦꯡꯕ ꯑꯃꯗꯤ ꯊꯦꯝꯕ ꯑꯅꯤꯒꯤ ꯏꯃꯨꯡꯗꯤ ꯊꯣꯏꯅ ꯄꯩꯁꯥꯒꯤ ꯑꯋꯥꯠꯄ ꯂꯩꯇꯅ ꯍꯤꯡꯖꯩ ꯃꯄꯥ ꯃꯄꯥꯒꯤ ꯃꯆꯤꯜ ꯃꯅꯥꯎꯁꯨ ꯌꯥꯝꯗꯕꯅ ꯊꯣꯏꯅ ꯁꯦꯜ ꯊꯨꯝꯅ ꯆꯤꯡꯕꯒꯤ ꯑꯆꯤꯟꯕ ꯂꯩꯇ ꯅꯨꯡꯉꯥꯏꯅ ꯑꯋꯥꯠ ꯑꯄꯥ ꯂꯩꯇꯅ ꯄꯥꯟꯖꯩ ꯑꯗꯨꯕꯨ ꯗꯦꯕ ꯑꯁꯤꯗꯤ ꯃꯄꯥꯒꯤ ꯃꯆꯤꯜ ꯃꯅꯥꯎ ꯑꯗꯒꯤ ꯃꯄꯨꯒꯤ ꯃꯆꯤꯜ ꯃꯅꯥꯎ ꯑꯁꯤ ꯈꯔ ꯌꯥꯝꯕꯅ ꯂꯝꯁꯤꯡ ꯑꯁꯤ ꯑꯃꯒꯤ ꯈꯥꯏꯗꯣꯛꯅꯈꯤꯕꯗ ꯂꯝ ꯁꯔꯨꯛꯁꯨ ꯊꯣꯏꯅ ꯂꯩꯇꯕ ꯑꯗꯒꯤ ꯁꯦꯜ ꯊꯣꯛꯄꯒꯤ ꯆꯥꯡ ꯑꯁꯤꯁꯨ ꯌꯥꯝꯅ ꯃꯔꯥꯡ ꯀꯥꯏꯗꯕꯅ ꯗꯦꯕꯒꯤ ꯃꯆꯦ ꯑꯃꯗꯤ ꯗꯦꯕ ꯃꯁꯥꯃꯛ ꯁꯦꯝꯂꯛꯄꯗ ꯃꯥꯒꯤ ꯃꯃꯥ ꯃꯄꯥ ꯑꯁꯤ ꯆꯥꯔꯝ ꯊꯠꯂꯝ ꯈꯪꯗꯕ ꯑꯌꯨꯛ ꯅꯨꯡꯊꯤꯜ ꯈꯥꯏꯗꯅ ꯊꯕꯛ ꯁꯨꯕ ꯇꯧꯕꯅ ꯆꯍꯤꯗ ꯌꯥꯝꯖꯗ꯭ꯔꯕꯁꯨ ꯍꯛꯆꯥꯡꯗꯗꯤ ꯑꯗꯨꯛ ꯑꯍꯜ ꯑꯣꯏꯁꯤꯜꯂꯛꯂꯦ ꯅꯨꯃꯤꯠ ꯇꯥꯁꯤꯜꯂꯛꯄꯗ ꯆꯥꯛꯇꯤ ꯉꯟꯇꯥ ꯂꯣꯏꯗꯨꯅ ꯆꯥꯅ ꯊꯛꯅꯕꯁꯨ ꯂꯣꯏꯈ꯭ꯔꯕꯅꯤꯅ ꯗꯦꯕꯗꯤ ꯐꯃꯨꯡꯗ ꯑꯣꯏꯅ ꯆꯪꯂꯒ ꯃꯣꯟꯅ ꯉꯥꯈꯠꯂꯒ ꯐꯝꯕꯣꯏ ꯍꯤꯞꯄꯣꯏ ꯇꯧꯗꯨꯅ ꯂꯩ ꯐꯣꯟ ꯑꯗꯨ ꯌꯦꯡꯗꯨꯅ ꯉꯥꯏꯍꯥꯛ ꯑꯁꯨꯝ ꯂꯩꯔꯤꯉꯩ ꯇꯟꯖꯥ ꯑꯁꯤꯗ ꯀꯥꯡꯈ ꯃꯈꯥꯗ ꯈꯨꯖꯤꯟꯅ ꯈꯣꯠꯄꯒꯤ ꯃꯈꯣꯜ ꯇꯥꯕꯗ ꯃꯥ ꯑꯍꯥꯟꯕꯗ ꯍꯧꯗꯣꯡꯅꯅꯤ ꯈꯟꯅ ꯁꯤ ꯍꯥꯏꯅ ꯇꯥꯜꯂꯤ ꯑꯗꯨꯕꯨ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯁꯨꯝ ꯈꯣꯠꯆꯤꯜꯂꯛꯂꯕꯗ ꯑꯌꯨꯛꯀꯤ ꯃꯥꯒꯤ ꯃꯈꯣꯡꯗ ꯄꯥꯏꯔꯛꯈꯤꯕ ꯃꯇꯝꯗ ꯃꯉꯣꯟꯗ ꯆꯣꯡꯈꯤꯕ ꯃꯤꯍꯨꯜ ꯑꯗꯨ ꯆꯞ ꯃꯥꯟꯅꯅ ꯈꯨꯗꯛ ꯑꯁꯤꯗ ꯆꯣꯡꯂꯛꯑꯕ ꯑꯁꯤꯗꯗꯤ ꯃꯥ ꯁꯨꯝ ꯀꯤꯁꯤꯜꯂꯛꯂꯦ ꯑꯗꯨꯅ ꯆꯦꯞꯄꯣꯏ ꯍꯤꯞꯄꯣꯏ ꯐꯝꯕꯣꯏ ꯇꯧꯗꯨꯅ ꯂꯩꯔꯝꯕ ꯑꯗꯨꯗꯒꯤ ꯐꯜ ꯂꯥꯎꯅ ꯆꯣꯡꯊꯣꯔꯛꯑꯒ ꯃꯄꯥꯜꯗ ꯆꯦꯟꯅꯕ ꯇꯧꯏ ꯑꯗꯨꯕꯨ ꯃꯥꯒꯤ ꯀꯥꯒꯤ ꯊꯣꯡ ꯑꯗꯨ ꯒꯝ ꯂꯥꯎꯅ ꯃꯁꯥ ꯃꯊꯟꯇ ꯊꯤꯡꯖꯤꯜꯂꯛꯂꯕ ꯑꯗꯨꯗꯗꯤ ꯄꯥꯈꯠꯄꯅ ꯃꯃꯥꯕꯨ ꯇꯥꯅꯕ ꯀꯧꯏ ꯂꯧꯖꯩ ꯍꯥꯏꯕꯗꯅꯤ ꯀꯅꯥꯅꯁꯨ ꯇꯥꯗ꯭ꯔꯕꯒꯨꯝꯅ ꯀꯅꯥꯁꯨ ꯄꯥꯎꯈꯨꯝ ꯐꯪꯂꯛꯇ꯭ꯔꯕꯗ ꯇꯨꯡ ꯑꯣꯟꯊꯣꯛꯄꯁꯨ ꯉꯝꯗ ꯑꯗꯒꯤ ꯑꯀꯤꯕꯅ ꯃꯁꯥꯗꯨ ꯊꯨꯝꯖꯤꯟꯈꯤꯕꯅ ꯀꯟꯅ ꯂꯥꯎꯕꯁꯨ ꯉꯝꯁꯤꯜꯂꯛꯇ꯭ꯔꯦ ꯃꯥꯒꯤ ꯑꯔꯣꯏꯕ ꯍꯥꯏꯕꯗꯨ ꯌꯧꯔꯛꯂꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ ꯃꯇꯣꯝꯇ ꯇꯟꯖꯥ ꯑꯁꯤꯗ ꯃꯃꯥꯅ ꯑꯁꯣꯝꯗꯒꯤ ꯊꯣꯡ ꯑꯗꯨ ꯈꯖꯤꯛ ꯇꯞꯅ ꯊꯤꯟꯗꯨꯅ ꯀꯧꯔꯛꯏ ꯑꯇꯣꯟꯕ ꯍꯥ ꯑꯇꯣꯟꯕꯧ ꯇꯥꯗ꯭ꯔꯕꯅꯤ ꯅꯪꯕꯣ ꯏꯃꯥꯅ ꯀꯧꯔꯤꯕꯁꯦ ꯈꯨꯝꯂꯛꯇ꯭ꯔꯕ ꯑꯗꯨꯗꯗꯤ ꯈꯖꯤꯛ ꯇꯞꯅ ꯏꯜꯂꯨꯕꯗ ꯊꯣꯡ ꯑꯗꯨ ꯃꯁꯥ ꯃꯊꯟꯇ ꯏꯌꯥꯡ ꯌꯥꯡꯅ ꯍꯥꯡꯗꯣꯔꯛꯏ ꯃꯆꯥꯅ ꯊꯣꯡꯖꯤꯟꯗ ꯅꯛꯅ ꯐꯝꯗꯨꯅ ꯂꯩꯔꯝꯕ ꯑꯗꯨꯗ ꯈꯔ ꯉꯛꯅ ꯀꯩꯗꯧꯔꯤꯕ ꯅꯪꯗꯤ ꯑꯗꯨꯗ ꯅꯠꯇꯦ ꯐꯝꯐꯝꯒ ꯂꯩꯇ꯭ꯔꯕ꯭ꯔꯣ ꯍꯥꯏꯕ ꯋꯥꯅꯤ ꯊꯣꯡꯖꯤꯟ ꯀꯥꯟꯊꯣꯛꯐꯝ ꯑꯁꯤꯒꯤ ꯃꯄꯥ ꯑꯁꯤꯗ ꯅꯠꯇ꯭ꯔꯕꯗꯤ ꯉꯥꯏꯈꯣ
ꯍꯧꯖꯤꯛ ꯑꯩꯅ ꯀꯧꯕꯗꯨ ꯇꯥꯗꯕ꯭ꯔꯥ ꯅꯪ? ꯄꯥꯎꯈꯨꯝ ꯑꯣꯏꯅ ꯃꯃꯥꯗꯤ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ, ꯏꯃꯥꯗꯤ ꯑꯩꯅ ꯉꯁꯥꯏꯗꯒꯤ ꯊꯣꯡ ꯊꯤꯟꯗꯨꯅ ꯀꯧꯔꯤꯕꯗꯨ ꯇꯥꯗꯕ꯭ꯔꯥ? ꯀꯗꯥꯏꯗꯕꯨ ꯀꯧꯔꯤꯕ? ꯑꯣꯏꯗꯕꯗꯣ ꯈꯤꯠ ꯉꯥꯡꯂꯒꯅꯨ. ꯆꯠꯂꯨ ꯆꯠꯂꯨ, ꯆꯥꯛꯇꯨ ꯑꯔꯩꯈꯩ ꯆꯥꯁꯤꯜꯂꯕꯅꯤꯅ ꯇꯨꯝꯅꯤꯡꯂꯝꯅꯅꯤ. ꯆꯣ ꯐꯃꯨꯡꯗ ꯑꯣꯏꯅ ꯀꯥꯈꯠꯂꯒꯅꯦ, ꯂꯥꯏ ꯅꯤꯡꯒꯦꯔꯥ, ꯃꯨꯅꯤ ꯁꯥꯒꯦꯔꯥ, ꯁꯥꯗꯨ ꯕꯕꯥ ꯁꯥꯒꯦꯔꯥ, ꯑꯄꯥꯝꯕ ꯑꯃ ꯇꯧꯔꯣ ꯅꯃꯪꯗ. ꯋꯥꯔꯤ ꯑꯃꯗ ꯁꯥꯒꯦ ꯇꯧꯕꯁꯤ ꯃꯁꯤ ꯑꯉꯥꯡꯁꯤꯗꯤ. ꯇꯟꯖꯥ ꯑꯁꯤ ꯗꯦꯕꯒꯤ ꯑꯣꯏꯅ ꯐꯩꯕꯨ ꯍꯥꯏꯒꯗ꯭ꯔꯥ ꯐꯠꯇꯦꯕꯨ ꯍꯥꯏꯒꯗꯧꯔꯤꯕ꯭ꯔꯥ? ꯃꯃꯥꯅ ꯃꯪ ꯍꯥꯏꯅ ꯍꯥꯏꯈꯤꯕ ꯋꯥꯍꯩ ꯑꯁꯤꯅ ꯂꯨꯆꯤꯡ ꯑꯣꯏꯗꯨꯅ ꯃꯃꯪꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ, ꯃꯃꯥꯡꯗ ꯇꯧꯈꯤ ꯈꯣꯠꯈꯤꯕ ꯃꯌꯥꯝꯁꯤꯡ ꯑꯗꯨ ꯃꯊꯪ ꯃꯅꯥꯎ ナꯏꯅ ꯃꯌꯦꯛ ꯁꯦꯡꯕꯣꯏ ꯁꯦꯡꯗꯕꯣꯏ ꯅꯤꯡꯁꯤꯡꯂꯛꯂꯕꯗꯨꯗ ꯃꯍꯥꯛ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯦ. ꯋꯥꯈꯜꯒꯤ ꯑꯇꯤꯌꯥꯗ ꯇꯥꯎꯗꯨꯅ ꯃꯍꯥꯛ ꯃꯨꯟꯅ ꯋꯥꯈꯜ ꯈꯜꯂꯛꯏ. ꯃꯃꯥꯁꯨ ꯃꯁꯤ ꯑꯉꯥꯡꯁꯤꯗꯤ ꯍꯥꯏꯅ ꯆꯩꯔꯝꯂꯒ ꯊꯣꯡꯒꯗꯨ ꯅꯤꯡꯊꯤꯅ ꯉꯥꯁꯤꯟꯕꯤꯔꯝꯂꯒ ꯊꯣꯛꯈꯤ. ꯗꯦꯕ ꯃꯥꯒꯤ ꯋꯥꯈꯜꯗ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯑꯁꯤ ꯀꯣꯛꯅꯕ ꯃꯃꯥꯟꯅꯕ ꯑꯅꯤꯒ ꯋꯥꯔꯤ ꯇꯧꯔꯒꯦ ꯍꯥꯏꯅ ꯈꯟꯗꯨꯅ ꯃꯍꯥꯛ ꯃꯥꯒꯤ ꯐꯣꯟ ꯑꯗꯨ ꯂꯧꯊꯣꯔꯛꯂꯦ. ꯑꯗꯨꯒ ꯀꯦꯡꯕꯗ ꯍꯥꯟꯅ ꯇꯧꯏ, ꯄꯥꯏꯔꯛꯄꯒ ꯊꯦꯝꯕꯗ ꯑꯃꯨꯛ ꯇꯧꯏ. ꯀꯟꯐꯔꯦꯟꯁꯇ ꯄꯨꯟꯅ ꯋꯥꯔꯤ ꯁꯥꯏ. ꯀꯦꯡꯕꯅ ꯋꯥ ꯍꯧꯗꯣꯔꯛꯏ, ꯍꯥꯏꯌꯨ ꯇꯥꯁꯤ, ꯀꯩ ꯂꯩꯔꯦ ꯏꯅꯥꯎꯁꯥ? ꯊꯦꯝꯕꯅ, ꯑꯋꯣꯏꯕ ꯑꯍꯜ ꯈꯤꯠ ꯁꯥꯖꯅꯤꯡꯈꯤꯕꯁꯤꯅ. ꯗꯦꯕꯅ ꯃꯔꯛ ꯊꯠꯆꯤꯜꯂꯛꯏ, ꯑꯁ, ꯅꯣꯏꯁꯤꯗꯤ ꯑꯋꯣꯏꯕ ꯋꯥ ꯑꯃꯠꯇ ꯃꯦꯟ ꯃꯥꯟ ꯇꯥꯅ ꯁꯥꯟꯅꯕ ꯌꯥꯗꯕꯁꯤꯕꯨ. ꯑꯁꯤ ꯍꯥꯏꯔꯒ ꯗꯦꯕ ꯃꯉꯣꯟꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨ ꯇꯞꯅ ꯇꯞꯅ ꯂꯤꯔꯝꯃꯤ. ꯑꯗꯨꯗꯒꯤ ꯀꯦꯡꯕꯅꯁꯨ ꯃꯥꯒꯤ ꯃꯅꯥꯀꯣꯡꯗ ꯇꯥꯈꯤꯕꯁꯤꯡ ꯑꯗꯨ ꯂꯤꯔꯛꯂꯝꯃꯤ. ꯊꯦꯝꯕꯅ ꯃꯉꯣꯟꯗ ꯊꯦꯡꯅꯈꯤꯕꯁꯤꯡ ꯑꯗꯨꯁꯨ ꯇꯝꯂꯝꯃꯤ. ꯄꯨꯂꯞꯀꯤ ꯋꯥꯔꯤꯁꯤꯡ ꯑꯁꯤ ꯇꯥꯔꯕ ꯇꯨꯡꯗ ꯗꯦꯕ ꯃꯨꯟꯅ ꯈꯜꯂꯒ ꯍꯥꯏꯔꯛꯏ, ꯑꯁꯤꯅ ꯇꯥꯛꯄꯗꯤ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤ ꯑꯩꯈꯣꯏꯗ ꯈꯛ ꯇꯥꯕ ꯊꯣꯛꯄꯅꯤꯅꯦ, ꯀꯅꯥꯗꯁꯨ ꯇꯥꯍꯟꯗꯦ ꯍꯥꯏꯕꯅꯤ. ꯑꯍꯜ ꯑꯗꯨꯅ ꯍꯥꯏꯔꯝꯕꯗꯨꯕꯨ ꯁꯨꯃꯥꯏꯅ ꯍꯥꯏꯒꯨꯝꯁꯨ ꯇꯧꯗꯥꯏ, ꯀꯅꯥꯒꯤ ꯅꯥꯀꯣꯡꯗ ꯋꯥ ꯑꯅꯤ ꯁꯣꯟꯒꯅꯨ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣꯝꯁꯨ ꯍꯥꯏꯈꯤꯒꯨꯝ ꯇꯧꯕꯅꯤꯗ. ꯐꯔꯦ, ꯃꯁꯤ ꯇꯣꯛꯂꯣ. ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯍꯨꯝꯅ ꯊꯦꯡꯅꯕ ꯒꯨꯍꯥ ꯑꯗꯨ ꯑꯆꯝꯕ ꯒꯨꯍꯥ ꯑꯣꯏꯒꯗꯕꯗꯤ ꯃꯥꯟꯗꯦ. ꯑꯗꯨꯅ ꯀꯨꯏꯅ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯅ ꯀꯦꯝ ꯇꯧꯗꯨꯅ ꯂꯩꯕꯗꯤ ꯆꯨꯝꯗꯦ ꯍꯥꯏꯅ ꯈꯜꯂꯤ. ꯈꯨꯗꯣꯡꯊꯤꯕ ꯊꯣꯛꯂꯕꯗꯤ ꯑꯩꯈꯣꯏꯒꯤ ꯏꯃꯥ ꯏꯄꯥꯗ ꯆꯩꯅꯥ ꯐꯪꯍꯧꯗꯣꯏꯕ ꯁꯔꯨꯛ ꯅꯧꯔꯤꯉꯩꯁꯤꯗ ꯊꯨꯅ ꯂꯣꯏꯁꯤꯟꯅꯕ ꯇꯧꯁꯤ. ꯑꯗꯨꯅ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯀꯩꯗꯧꯁꯤꯒꯦ? ꯑꯅꯤꯗꯨ ꯋꯥꯊꯤ ꯋꯥꯔꯦꯝ ꯍꯦꯛꯇ ꯉꯥꯡꯂꯩ, ꯑꯣꯏꯒꯗꯕ ꯋꯥ ꯑꯃꯠꯇꯁꯨ ꯉꯥꯡꯂꯛꯇꯦ. ꯗꯦꯕꯅ, ꯌꯥꯔꯦꯁꯦ, ꯍꯧꯖꯤꯛ ꯈꯟꯕꯗ ꯀꯩꯁꯨ ꯊꯣꯛꯑꯔꯣꯏ. ꯍꯌꯦꯡ ꯈꯟꯅꯔꯁꯤ ꯄꯨꯟꯅ. ꯑꯩꯈꯣꯏ ꯑꯌꯨꯛ ꯆꯥꯛ ꯇꯣꯛꯂꯒꯅꯦ, ꯉꯁꯥꯏꯒꯤ ꯄꯨꯟꯐꯝꯗꯨꯗ ꯊꯦꯡꯅꯔꯁꯤ. ꯐꯣꯟꯁꯤ ꯊꯝꯅꯈ꯭ꯔꯦ. ꯍꯧꯖꯤꯛ ꯗꯦꯕꯒꯤ ꯋꯥꯈꯜꯗ ꯂꯩꯔꯤꯕ ꯑꯁꯤ ꯃꯥꯒꯤ ꯀꯥ ꯑꯁꯤꯗ ꯊꯣꯛꯈꯤꯕ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡꯒꯤ ꯑꯀꯤꯕ ꯊꯧꯗꯣꯛ, ꯑꯗꯒꯤ ꯒꯨꯍꯥ ꯑꯗꯨꯗ ꯆꯠꯂꯨꯕꯒꯤ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤ ꯃꯃꯥ ꯃꯄꯥꯁꯤꯡꯅ ꯈꯪꯂꯛꯂꯒꯅ ꯀꯔꯤ ꯊꯣꯛꯄ, ꯈꯪꯂꯛꯇ꯭ꯔꯤꯉꯩꯗ ꯀꯔꯤꯅ ꯐꯒꯅꯤ ꯍꯥꯏꯕ ꯑꯗꯨ ꯈꯟꯅꯔꯒꯦ ꯍꯥꯏꯅ ꯈꯜꯂꯤ. ꯍꯌꯦꯡ ꯄꯨꯟꯅ ꯃꯃꯥꯟꯅꯕꯁꯤꯡ ꯑꯁꯤꯒ. ꯃꯥꯁꯨ ꯇꯨꯝꯊꯔꯒꯦ ꯍꯥꯏꯗꯨꯅ ꯃꯃꯤꯠ ꯍꯦꯛ ꯎꯏꯁꯤꯟꯕꯒ ꯉꯔꯥꯡ ꯑꯍꯤꯡꯒꯤ ꯑꯀꯤꯕ ꯃꯈꯣꯜꯁꯤꯡ ꯇꯞꯅ ꯃꯥꯒꯤ ꯅꯥꯀꯣꯡ ꯑꯁꯤꯗ ꯁꯥꯐꯣꯡꯂꯛꯂꯦ. ꯇꯁꯦꯡꯅ ꯃꯥ ꯈꯖꯤꯛ ꯈꯖꯤꯛꯇꯒꯤ ꯌꯥꯝ ꯀꯤꯔꯛꯂꯦ. ꯎꯄꯥꯏ ꯂꯩꯔꯛꯇ꯭ꯔꯕꯗ ꯗꯦꯕ ꯃꯃꯥꯒꯤ ꯀꯥꯗ ꯆꯦꯟꯁꯤꯜꯂꯛꯏ. ꯑꯗꯨꯒ ꯉꯁꯤꯗꯤ ꯃꯃꯥꯒ ꯇꯨꯃꯤꯟꯅꯔꯁꯤ ꯍꯥꯏꯗꯨꯅ ꯃꯃꯥꯒ ꯇꯨꯝꯂꯝꯃꯤ. ꯃꯃꯥꯅ ꯆꯦꯠꯅ ꯅꯥꯎꯀꯣꯟꯗꯨꯅ ꯃꯊꯥꯗ ꯅꯨꯡꯉꯥꯏꯅ ꯇꯨꯝꯖꯗꯨꯅ ꯂꯩꯒꯗꯕ ꯗꯦꯕ ꯃꯥꯒꯤ ꯃꯅꯥꯀꯣꯡ ꯑꯁꯤꯗꯗꯤ ꯇꯥꯔꯤꯕ ꯑꯀꯤꯕ ꯈꯣꯟꯖꯦꯜꯁꯤꯡ ꯑꯁꯤ ꯂꯦꯞꯄ ꯂꯩꯇ ꯑꯀꯤꯕꯅ ꯂꯥꯡꯒꯣꯏ ꯆꯦꯟꯈꯤꯕꯅ. ꯗꯦꯕ ꯃꯃꯥꯗ ꯀꯔꯤꯁꯨꯗꯤ ꯍꯥꯏꯗ ꯃꯃꯥꯒꯤ ꯃꯊꯥꯗ ꯆꯪꯁꯤꯟꯗꯨꯅ ꯇꯨꯝꯕ ꯌꯥꯅꯕ ꯀꯟꯅ ꯍꯣꯠꯅꯖꯩ. ꯑꯗꯨꯕꯨ ꯇꯥꯔꯤꯕ ꯈꯣꯟꯖꯦꯜꯁꯤꯡ ꯑꯁꯤꯅ ꯂꯦꯞꯄ ꯀꯧꯕ ꯂꯩꯇꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯑꯀꯤꯕ ꯈꯣꯟꯖꯦꯜ ꯀꯌꯥ ꯇꯥꯔꯛꯂꯕꯗ ꯗꯦꯕ ꯃꯃꯥꯒꯤ ꯃꯊꯥꯅꯨꯡꯗ ꯃꯄꯤ ꯇꯥꯅ ꯀꯞꯂꯦ. ꯀꯔꯤ ꯁꯛꯇꯤꯕꯨ ꯑꯣꯏꯔꯤꯒꯕ? ꯒꯨꯍꯥ ꯃꯥꯒꯤ ꯋꯥꯔꯤꯅ ꯀꯝꯗꯧꯔꯤꯒꯕ? ꯀꯔꯤ ꯀꯔꯝꯕ ꯑꯀꯟꯕ ꯁꯛꯇꯤꯕꯨ ꯂꯩꯕꯅ ꯁꯪꯁꯥꯔꯁꯤꯗ ꯀꯜꯂꯤ ꯍꯥꯏꯅꯔꯤꯕ ꯃꯃꯥꯒꯤ ꯃꯤꯅꯨꯡꯁꯤ ꯀꯥꯗ ꯂꯩꯔꯤꯕ ꯃꯆꯥꯕꯨ ꯑꯀꯤꯕꯅ ꯂꯥꯛꯁꯤꯟꯕ ꯉꯝꯅ ꯊꯝꯕ ꯉꯝꯂꯤꯕ? ꯋꯥꯍꯩ ꯑꯃ ꯁꯣꯏꯕ ꯂꯥꯟꯕꯗ ꯋꯥꯍꯩ ꯑꯗꯨꯗꯤ ꯀꯛꯊꯠꯇꯨꯅ ꯅꯧꯅ ꯏꯊꯣꯛꯄꯗ ꯑꯀꯥꯏꯕ ꯂꯩꯇꯦ. ꯁꯦꯜ ꯃꯥꯁꯨ ꯇꯥꯜꯂꯒ ꯐꯪꯏ. ꯑꯗꯨꯕꯨ ꯍꯥꯏꯗꯣꯛꯈꯤꯕ ꯋꯥ, ꯉꯥꯡꯊꯣꯛꯈꯤꯕ ꯈꯣꯟ, ꯁꯤꯖꯤꯟꯅꯈꯤꯕ ꯃꯇꯝ ꯑꯃꯗꯤ ꯊꯥꯡꯈꯤꯕ ꯈꯣꯡꯊꯥꯡ ꯑꯁꯤꯗꯤ ꯁꯣꯏꯔꯦ ꯂꯥꯟꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯟꯗꯣꯛꯄ ꯌꯥꯒꯗ꯭ꯔꯥ? ꯌꯥꯗꯦ. ꯑꯁꯤꯃꯛꯅꯅꯤ ꯃꯔꯨꯞ ꯑꯍꯨꯝ ꯑꯁꯤꯅ ꯈꯟꯊꯍꯧꯗꯕ ꯃꯤꯀꯨꯞ ꯑꯃꯗ ꯊꯥꯡꯂꯨꯔꯤꯕ ꯈꯣꯡꯊꯥꯡ ꯑꯁꯤꯅ ꯃꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯑꯌꯦꯠꯄ ꯑꯃꯃꯝ ꯑꯣꯏꯔꯤꯕ ꯑꯁꯤ. ꯁꯣꯏꯈ꯭ꯔꯦ ꯂꯥꯟꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯈꯨꯗꯛꯇ ꯍꯦꯛ ꯁꯦꯝꯗꯣꯛꯄ ꯌꯥꯗꯕꯅ ꯊꯦꯡꯅꯔꯤꯕ ꯑꯁꯤꯅꯤ. ꯊꯦꯝꯕ ꯑꯃꯗꯤ ꯀꯦꯡꯕ ꯑꯅꯤꯗꯁꯨ ꯆꯞ ꯃꯥꯟꯅꯅ ꯗꯦꯕꯗ ꯊꯣꯛꯄ ꯊꯧꯗꯣꯛ ꯑꯁꯤꯃꯛ ꯊꯣꯛꯂꯝꯃꯤ. ꯃꯁꯥ ꯃꯁꯥꯒꯤ ꯀꯥꯗ ꯂꯩꯕ ꯉꯝꯗꯗꯨꯅ ꯃꯃꯥ ꯃꯄꯥꯒꯤ ꯀꯥ ꯑꯁꯤꯗ ꯂꯩꯔꯕꯁꯤ ꯐꯥꯎꯕ ꯍꯟꯕ ꯅꯥꯏꯗ ꯑꯀꯤꯕ ꯄꯣꯛꯍꯜꯂꯛꯂꯕ ꯑꯁꯤꯗ ꯃꯈꯣꯏ ꯑꯅꯤꯁꯨ ꯈꯥꯡꯕ ꯂꯥꯛꯄ ꯉꯝꯗꯅ ꯋꯥꯈꯜꯗ ꯀꯔꯤꯅꯣ ꯇꯧꯔꯤꯕꯁꯤꯕꯨ ꯍꯥꯏꯅ ꯈꯟꯕ ꯅꯠꯇꯅ ꯃꯃꯥ ꯃꯄꯥꯗ ꯍꯥꯏꯗꯣꯛꯄꯁꯨ ꯉꯝꯗ ꯂꯦꯜꯂꯤ ꯑꯍꯤꯡ ꯑꯁꯤꯃꯗꯤ ꯋꯥꯅ.
asumda amuk yengsi thabal mabu amuba lechilna khumjankhravada khamlurai khun asida yumbi marina koisinba lei manungda takhiba nupa ahum asigi khongul mami adu hena mayak sengna mangal naina nganthorei chandawa masu tapna nongthaktagi paitharaklaga ahum asigi khongul mami mapada nakna takhre upal wapal kaya sing asisu thatpinaba leita yetpinaba leita maning tamna hai humli akiba phangna khunja sing adusu mapal thokta thongnau chetna puna pansina duna lei matam mana lepa leitana chatpana ahingi amambasu asumasum mangsilakle anganba mana mahut silakpa amambana mami samlak matam nongalamdai amamangan sinaba matam asida yahungan bichekla kayana chek haiduna khonglakpa walking chatpa ahalamanna thongal dagi seisu yauda sontharaba hakchangbu tekhatnaba chenboi chatpoi haurakpa matamda ahum asidi kanana khogle ahingsu tumba phangda leirakpana choktharaba hakchang sing adu pothaba oina tumbo hippoisu tawri asumna chak isinga toknaba matam aduda ahum adu unasi haiba mafam aduda thengnaduna wari sari wahudok oina kengpana machan khara chairaka wari hodore phajare ngarangde ha tumbaga yade haiba hektana kongsida isai sur chai khangde chade khangde ngarang adum ngangna leidana ne tumbaga yadrabni adagi aina sauningdana ne nawa logde tamning tamna jo haiduna tumbaga leithokpani thembana muk makha tare nangdi tumbo phangi aidi kadaidi aikhoi maga himinaradu phawa lemna thadi makol mayamdu sangsar sida mamaga machaga gi marida atokpa laigi sakti naga kaisu henjinba ngamde kaina ahalamanaga hainabdo adu kaino khangde asidi berani tumbaga yade ayuk khara nongalakpa haigadra adaida khara uiba phangliba du mangaire mit kasi kaino ma tawrabjani devasu wa makha samtharei noida natinibo tumba phangtrise aisu kadaidagi akiba makhol singaduna kiman khidanane tumbaga yadadanane imai kada tumba changi chap manai themba nangona tawribaduga farese asuna leibadi tungda ikhoida dasa tagadabu sarukne phagadaba ma tanasi ikhoi kusin tringaida aduna kedousige ahum dungai ha kedousige khanduna tumine lei devana muk makha tare amaiva haiba ma tana hovana faroidra khoi hungisa haisu haivani suti manungsida yanaba tahusiko kona ikhoida mu khudong charoi duisaro thembasu khallimunna devana hudorakpa wafam asida phagadoribra khana adubu manadi karibu hairuni hoi haiva tabani gyan khara taba devana hudorakpa wafamnina anisi adum yai deva makhatai adu luribana kadaidagi maivno aikhoina thigadoribsina hauja aikhoidi sigi maramda kaimta khangbusu nate kengbana amaiba tolen haidna ahiba maiba amadi khamdurai khungi lambi chetpada khundu yodringai khara lapna ma leibani ai adumari khangi hojik hinglivra sikrava haidudi aisu khangde khanthava tawda ani dusu kengbai wafamda yaraduna mafam aduda chalurasi hainaduna gari macha adu thaudoraklaga ahumadu namsile wafam amadi lotuna laikre themba amadi devana khanghodaba yengba tari matam kari purakpa haibadu yenglasi hojik ahum asigi khongchatta asumasum thorakpana lambida leiramba mi amada hangi devana kaka swaida amaiba amaga khangbibra ahaladuna maminga khangbrani noibo amaiba tolen haiba o adudi tu ahaladuna makut thinduna jagadu tai ahumadu khutna thiliba mapaduda chumtring thorei aduga thonggal amagi mapada jab khami akoibagi phibam du yengi yumdong pok oina tawi uwa marang khara kaina adum hawi yumsa dusu maite yumsani pi haibdi yaroi sangoi lukoi taru tanana thami nungtigi sitok sang thokpagi mamisu adum tai yengna ahumdu yumjau tu changlei yum amaga gi marakta lapnabana marak aduda uwa haujilaga leibusina sarava nungsagi marak aduda uchek wayana khonglakpagi makol adagi liri silakpa urum matek phangpa jaga asina hena inghalli mafam adu
ꯂꯥꯞꯇꯛꯅ ꯑꯍꯜ ꯑꯃꯅ ꯀꯣꯏꯌꯦꯠ ꯌꯦꯠꯇꯨꯅ ꯀꯧꯅꯥ ꯐꯛ ꯑꯃꯗ ꯐꯝꯊꯔꯒ ꯎꯔꯨꯝ ꯂꯥꯡꯅ ꯍꯤꯞꯄꯣꯏ ꯀꯩꯗꯧꯕꯣꯏ ꯂꯩꯔꯤꯕ ꯑꯗꯨ ꯑꯍꯨꯝꯗꯨ ꯎꯏ꯫ ꯏꯪ ꯆꯤꯛꯏ ꯖꯒꯥꯗꯨ ꯃꯤꯅꯤꯟ ꯈꯣꯟ ꯇꯥꯗ ꯎꯆꯦꯛ ꯋꯥꯌꯥꯒꯤ ꯃꯈꯣꯜꯇꯅ ꯊꯟꯅ ꯏꯪꯍꯜꯂꯤꯕ ꯃꯐꯝ ꯑꯗꯨ ꯋꯥꯈꯜꯕꯨ ꯇꯌꯥꯡꯇ ꯁꯣꯏꯍꯜꯂꯤ꯫ ꯑꯗꯨꯕꯨ ꯀꯔꯝꯕ ꯆꯥꯍꯨꯝꯅꯣ ꯅꯣꯡꯂꯩ ꯑꯀꯟꯕꯅ ꯍꯨꯝꯂꯛꯄꯒꯤ ꯊꯃꯣꯏꯗ ꯊꯨꯛ ꯂꯥꯎꯕ ꯏꯍꯨꯜ ꯑꯃ ꯐꯥꯎꯅ ꯆꯣꯡꯂꯛꯏ꯫ ꯑꯍꯜꯗꯨ ꯃꯃꯥꯏ ꯐꯠ ꯂꯩꯊꯣꯔꯛꯏ ꯑꯗꯨꯒ ꯆꯪꯂꯛꯏꯕ ꯅꯨꯄꯥ ꯑꯍꯨꯝ ꯑꯗꯨꯒꯤ ꯃꯥꯏꯊꯣꯡꯁꯤꯡꯗꯨ ꯌꯦꯡꯏ ꯑꯗꯨꯒ ꯁꯣꯜꯂꯤ ꯃꯆꯤꯟꯗ ꯇꯞꯅ "ꯍꯩꯁ, ꯀꯔꯤ ꯆꯥꯍꯨꯝꯅꯣ ꯁꯤꯗꯤ? ꯂꯥꯏꯔꯣꯏꯗꯧꯔꯤ"꯫ ꯃꯃꯤꯠꯅꯒ ꯈꯔ ꯃꯨꯟꯅ ꯃꯈꯣꯏꯔꯣꯝꯗ ꯌꯦꯡꯂꯛꯄ ꯑꯗꯨꯗ ꯑꯍꯨꯝ ꯑꯗꯨ ꯈꯧꯊꯛ ꯆꯥꯅ ꯂꯦꯞꯄꯤ꯫ ꯁꯨꯃꯥꯡ ꯃꯇꯣꯟ ꯑꯗꯨꯗ ꯎꯔꯨꯝꯅꯒ ꯐꯪꯗ꯭ꯔꯦ꯫ ꯅꯨꯡꯁꯥꯅꯒ ꯀꯣꯛ ꯃꯇꯣꯟ ꯌꯧꯔꯝꯗꯥꯏꯒꯤ ꯌꯥꯛꯅ ꯁꯥꯒꯠꯂꯛꯄꯅ ꯈꯔ ꯈꯔ ꯁꯨꯝ ꯁꯥꯒꯠꯂꯛꯄ ꯑꯗꯨꯗ ꯑꯍꯨꯝ ꯑꯗꯨ ꯎꯔꯨꯝ ꯐꯪꯕ ꯖꯒꯥ ꯑꯃꯗ ꯊꯩꯖꯤꯟꯗꯨꯅ ꯂꯦꯞꯄꯤ ꯑꯗꯨꯒ ꯗꯦꯕꯅ ꯇꯞꯅ ꯃꯈꯣꯏꯒꯤ ꯃꯤꯠꯃꯥꯡꯗ ꯎꯔꯤꯕ ꯑꯍꯜ ꯑꯗꯨ ꯇꯥꯅꯕ ꯍꯥꯏꯔꯛꯏ꯫ "ꯑꯣꯖꯥ ꯇꯣꯂꯦꯟ ꯍꯣꯏꯒꯤ ꯌꯨꯝꯁꯤꯕꯨ?" "ꯃꯥꯅꯤ, ꯑꯩ ꯏꯁꯥꯃꯛꯅꯤ꯫ ꯀꯔꯤ ꯂꯩꯔꯦ ꯏꯁꯥ ꯁꯥ? ꯇꯨ, ꯃꯥꯡꯒꯣꯟꯗꯒꯤ ꯐꯤꯗꯥ ꯑꯁꯤ ꯂꯧ꯫ ꯏꯄꯥꯒꯤ ꯅꯥꯀꯜ ꯑꯁꯤꯗ ꯍꯦꯛꯇ ꯐꯝꯂꯨ ꯂꯥꯎ꯫ ꯀꯔꯤ ꯇꯥꯟꯅꯁꯤꯒꯦ ꯅꯨꯡꯊꯤꯜ ꯄꯣꯕꯁꯤꯗ ꯏꯆꯥꯁꯤꯡꯅ ꯂꯥꯛꯄꯗꯤ?" ꯃꯥꯡꯒꯣꯟꯗꯒꯤ ꯎꯒꯤ ꯐꯥꯟ ꯑꯍꯨꯝ ꯑꯗꯨ ꯂꯧꯔꯨꯔꯒ ꯑꯍꯜ ꯑꯗꯨꯗꯒꯤ ꯈꯖꯤꯛ ꯍꯟꯗꯣꯛꯅ ꯊꯥꯏ ꯑꯗꯨꯒ ꯐꯝꯊꯩ ꯑꯍꯨꯝꯗꯨ꯫ ꯗꯦꯕꯅ ꯇꯞꯅ ꯍꯧꯗꯣꯔꯛꯏ꯫ "ꯃꯤꯡꯒꯧꯁꯤꯕꯨ ꯀꯩ ꯍꯥꯏꯅ ꯀꯧꯒꯗꯣꯏꯅꯣ?" "ꯈꯨꯔꯥ ꯍꯥꯏꯅ ꯍꯦꯛꯇ ꯀꯧꯗꯥ ꯏꯆꯥꯁꯤꯡꯁꯤꯗꯤ꯫ ꯌꯥꯝꯅ ꯀꯣꯏꯊꯣꯛꯄꯁꯨ ꯏꯄꯜꯅ ꯄꯥꯝꯗꯦ꯫ ꯈꯨꯔꯥ, ꯑꯩꯈꯣꯏ ꯑꯍꯨꯝꯅ ꯂꯥꯛꯆꯔꯤꯁꯦ ꯑꯩꯈꯣꯏ ꯑꯍꯨꯝꯗ..." ꯑꯁꯨꯝꯅ ꯑꯍꯨꯝ ꯑꯗꯨꯗ ꯊꯣꯛꯈꯤꯕ ꯋꯥꯔꯤ ꯑꯗꯨ ꯁꯝꯂꯞꯅ ꯂꯤꯔꯝꯃꯤ꯫ ꯇꯣꯂꯦꯟ ꯃꯥꯁꯨ ꯃꯄꯨꯛꯅꯤꯡ ꯆꯪꯅ ꯇꯥꯏ ꯑꯗꯨꯒ ꯋꯥ ꯃꯈꯥ ꯇꯥꯊꯩ꯫ "ꯏꯆꯥꯁꯤꯡꯅ ꯍꯥꯏꯔꯤꯁꯤꯅꯗꯤ ꯋꯥꯔꯤ ꯑꯁꯤ ꯈꯔ ꯂꯨꯔꯦꯅꯦ." ꯃꯔꯧ ꯇꯧꯅ ꯇꯣꯂꯦꯟꯒꯤ ꯋꯥꯈꯜꯗ ꯃꯔꯣꯟ ꯑꯃ ꯂꯣꯜꯂꯤ꯫ ꯊꯃꯣꯏꯗꯅ ꯑꯃ ꯈꯜꯂꯤ, ꯆꯤꯟꯕꯥꯜꯗꯅ ꯑꯃ ꯍꯥꯏ꯫ ꯀꯥꯡꯊꯣꯛꯇꯦ ꯃꯥꯅ ꯈꯜꯂꯤꯕ ꯑꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕ꯫ ꯗꯦꯕꯅ "ꯑꯣꯖꯥ ꯈꯨꯔꯥ, ꯑꯗꯨꯗꯤ ꯀꯝꯗꯧꯒꯅꯤ? ꯑꯩꯈꯣꯏꯗ ꯊꯣꯛꯂꯤꯕ ꯌꯦꯠꯂꯤꯕꯁꯤꯡ ꯑꯁꯤ ꯀꯝꯗꯧꯕ?" ꯇꯣꯂꯦꯟꯅ "ꯅꯈꯣꯏꯒꯤ ꯃꯪꯂꯥꯟꯒꯤ ꯋꯥꯐꯝꯁꯤꯡ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯒꯨꯍꯥ ꯑꯗꯨꯒꯤ ꯃꯔꯝꯗ ꯑꯔꯨꯕ ꯋꯥꯐꯝ ꯈꯔ ꯂꯩꯔꯦ ꯍꯥꯏꯕꯅꯤ꯫ ꯅꯈꯣꯏꯅ ꯒꯨꯍꯥ ꯑꯗꯨꯗ ꯆꯠꯂꯨꯕꯗꯒꯤ ꯅꯈꯣꯏꯅ ꯑꯩꯈꯣꯏꯗ ꯌꯦꯠꯂꯛꯂꯤꯕꯅꯤ꯫ ꯐꯔꯦ, ꯏꯄꯥ ꯌꯦꯡꯒꯦꯀꯣ." ꯑꯁꯤ ꯍꯥꯏꯔꯒ ꯑꯍꯨꯝꯗꯨꯒꯤ ꯈꯨꯠ ꯑꯃꯃꯝ ꯄꯥꯏꯔꯒ ꯃꯃꯤꯠ ꯎꯏꯁꯤꯟꯗꯨꯅ ꯌꯦꯡꯏ꯫ ꯃꯈꯥꯁꯨ ꯇꯥꯏ꯫ "ꯁꯣꯔꯗꯨ ꯁꯥꯡꯅ ꯁꯥꯡꯅ ꯍꯣꯟꯊꯧꯅꯦ, ꯄꯥꯈꯠꯀꯅꯨ." ꯀꯦꯡꯕ, ꯗꯦꯕ, ꯊꯦꯝꯕ ꯑꯍꯨꯝ ꯑꯗꯨ ꯁꯣꯔ ꯑꯗꯨ ꯁꯥꯡꯅ ꯁꯥꯡꯅ ꯍꯣꯟꯊꯩ꯫ ꯇꯣꯂꯦꯟꯅ ꯍꯥꯏꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯇꯣꯂꯦꯟ ꯋꯥꯈꯜꯗ ꯈꯜꯂꯤ꯫ "ꯏꯁ, ꯀꯔꯤꯅꯣ ꯁꯤꯗꯤ? ꯀꯝꯗꯧꯒꯅꯤ ꯑꯩꯗꯤ? ꯀꯨꯏꯅ ꯂꯩꯔꯣꯟꯗ ꯍꯤꯞꯂꯨꯔꯕ ꯅꯪꯕꯨ ꯑꯃꯨꯛ ꯃꯤꯀꯞ ꯊꯣꯛꯂꯣ ꯍꯥꯏꯅ ꯍꯧꯗꯣꯛꯂꯨꯔꯦꯗꯅ ꯑꯍꯨꯝ ꯑꯁꯤꯅ꯫ ꯑꯍꯨꯝ ꯑꯁꯤꯗꯗꯤ ꯈꯪꯍꯟꯕ ꯌꯥꯗ꯭ꯔꯤ꯫ ꯀꯝꯗꯧꯒꯅꯤ ꯁꯤꯗꯤ?" ꯑꯁꯤ ꯈꯟꯅ ꯇꯞꯅ ꯑꯍꯨꯝ ꯑꯗꯨꯗ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯍꯪꯂꯛꯏ꯫ "ꯅꯈꯣꯏ ꯑꯍꯨꯝꯅ ꯒꯨꯍꯥ ꯑꯗꯨꯗ ꯆꯠꯂꯨꯏ ꯍꯥꯏꯕ ꯑꯗꯨ ꯀꯔꯤ ꯅꯨꯃꯤꯠꯇꯅꯣ ꯅꯈꯣꯏ ꯈꯪꯕ꯭ꯔꯥ?" ꯗꯦꯕꯅ "ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠꯇꯅꯤ." ꯇꯣꯂꯦꯟꯒꯤ ꯋꯥꯈꯜꯗ "ꯍꯩꯁ, ꯁꯤꯗꯤ ꯑꯩꯅ ꯉꯝꯕꯩ ꯋꯥ ꯂꯩꯇꯦ꯫ ꯑꯗꯨꯕꯨ ꯅꯍꯥ ꯑꯁꯤꯒꯤ ꯄꯨꯟꯁꯤ ꯆꯦꯡꯖꯦꯜꯗꯤ ꯁꯥꯡꯅ ꯂꯩꯔꯤꯅ ꯍꯔꯥꯎ ꯇꯌꯥꯝꯅ ꯍꯤꯡꯕ ꯌꯥꯏ꯫ ꯈꯥꯉꯨꯊꯛꯇ ꯂꯦꯝꯅ ꯍꯦꯛ ꯀꯦꯝꯍꯟꯅꯤꯡꯗꯦ꯫ ꯀꯝꯗꯧꯒꯅꯤ ꯁꯤꯗꯤ?" ꯆꯤꯟꯕꯥꯜ ꯊꯣꯛꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯑꯍꯨꯝ ꯑꯗꯨꯗ ꯑꯣꯟꯁꯤꯟꯗꯨꯅ꯫ "ꯐꯔꯦꯁꯦ, ꯅꯈꯣꯏ ꯑꯍꯨꯝ ꯃꯨꯟꯅ ꯇꯥꯎ꯫ ꯋꯥꯔꯤ ꯑꯁꯤ ꯃꯨꯟꯅ ꯈꯪꯗ꯭ꯔꯕꯗꯤ ꯍꯤꯔꯝ ꯑꯃꯠꯇꯗ ꯅꯈꯣꯏ ꯑꯍꯨꯝꯕꯨ ꯀꯟꯕ ꯍꯥꯏꯕ ꯑꯗꯨꯗꯤ ꯑꯩꯍꯥꯛꯀꯤ ꯏꯍꯩ ꯑꯁꯤꯒꯤ ꯋꯥꯡꯃꯗ ꯑꯣꯏꯔꯦ꯫ ꯑꯗꯨꯅ ꯑꯩꯅ ꯍꯥꯏꯒꯗꯕ ꯍꯥꯏꯔꯕꯗꯤ ꯅꯈꯣꯏ ꯑꯍꯨꯝ ꯑꯃꯥꯏꯕ ꯀꯨꯂꯒꯤ ꯃꯅꯥꯛꯇ ꯆꯠꯂꯨ꯫ ꯁꯤꯗ ꯑꯩꯍꯥꯛꯅ ꯋꯥꯔꯤ ꯍꯥꯏꯔꯤꯕ ꯑꯁꯤ ꯅꯈꯣꯏꯅ ꯊꯦꯡꯅꯈꯤꯕ ꯒꯨꯍꯥ ꯑꯗꯨꯒꯤ ꯋꯥꯔꯤꯕꯨꯅꯤ꯫ ꯀꯝꯗꯧꯅ ꯋꯥꯔꯤ ꯑꯗꯨ ꯈꯪꯒꯗꯒꯦ ꯍꯥꯏꯕ ꯑꯗꯨꯃꯛꯇꯤ ꯑꯩꯍꯥꯛꯅ ꯅꯈꯣꯏꯗ ꯍꯥꯏꯗꯣꯛꯄꯗ ꯈꯨꯗꯣꯡꯆꯥꯗꯕ ꯀꯌꯥ ꯂꯩꯔꯦ꯫ ꯌꯥꯝꯅ ꯁꯥꯡꯅ ꯋꯥꯔꯤ ꯁꯥꯟꯅꯔꯨꯗꯅ ꯀꯥꯟꯅꯗꯦ꯫ ꯅꯈꯣꯏꯅ ꯃꯃꯨꯠ ꯇꯥꯅ ꯈꯪꯒꯗꯕ ꯋꯥꯐꯝꯁꯤꯡꯗꯤ ꯅꯈꯣꯏꯒꯤ ꯋꯥꯔꯤꯁꯤꯡ, ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯁꯤꯡ ꯀꯅꯥ ꯑꯃꯗ ꯂꯤꯊꯣꯛ ꯇꯝꯊꯣꯛꯄ ꯌꯥꯗꯦꯀꯣ꯫ ꯃꯇꯝ ꯄꯨꯝꯕꯗ ꯃꯤ ꯑꯃꯅ ꯑꯣꯏꯔꯣ ꯑꯃꯅ ꯑꯣꯏꯔꯣ ꯍꯥꯏꯔꯛꯄ ꯋꯥꯗ ꯃꯨꯟꯅ ꯇꯥꯎ, ꯂꯤꯔꯛꯄ ꯋꯥꯔꯤꯁꯨ ꯃꯨꯟꯅ ꯇꯥꯁꯤꯜꯂꯨ꯫ ꯋꯥ ꯑꯃꯠꯇ ꯂꯥꯏꯗꯕꯅꯤ꯫ ꯃꯇꯝ ꯄꯨꯝꯕꯗ ꯃꯨꯟꯅ ꯈꯟꯕ ꯇꯝꯃꯨꯀꯣ ꯏꯁꯥ ꯁꯥ." ꯑꯍꯨꯝꯗꯨ ꯃꯨꯟꯅ ꯇꯥꯏ꯫ ꯃꯈꯥ ꯇꯥꯊꯔꯛꯄ ꯋꯥꯍꯪꯗ ꯗꯦꯕꯅ ꯍꯪꯏ꯫ "ꯑꯗꯨ ꯑꯣꯖꯥ ꯈꯨꯔꯥ,
ꯑꯃꯥꯏꯕ ꯀꯨꯂꯥ ꯍꯥꯏꯔꯤꯕ ꯑꯁꯤꯒꯤ ꯂꯩꯐꯝꯗꯤ ꯀꯗꯥꯏꯗ? ꯇꯣꯂꯦꯟꯅ ꯂꯩꯐꯝ ꯑꯗꯨ ꯍꯥꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯑꯍꯨꯝ ꯑꯗꯨ ꯃꯃꯥꯏ ꯏꯁꯨꯛ ꯁꯨꯛꯅ ꯊꯣꯔꯛꯂꯦ ꯑꯃꯥꯏꯕ ꯇꯣꯂꯦꯟꯒꯤ ꯁꯪꯒꯥꯏꯗꯒꯤ, ꯑꯗꯨꯒ ꯒꯥꯔꯤ ꯑꯗꯨꯗ ꯑꯍꯨꯝꯗꯨ ꯐꯝꯗꯨꯅ ꯑꯃꯨꯛ ꯂꯝꯄꯥꯛ ꯑꯗꯨꯒꯤ ꯎꯖꯥꯎ ꯃꯈꯣꯡ ꯑꯗꯨꯗ ꯈꯥꯝꯗꯨꯅ ꯋꯥꯔꯤ ꯁꯥꯅꯩ꯫ ꯊꯦꯝꯕꯅ ꯍꯧꯗꯣꯔꯛꯏ, "ꯑꯁ, ꯌꯨꯝꯗꯒꯤ ꯊꯣꯛꯄ ꯍꯥꯏꯁꯤ ꯀꯔꯝ ꯇꯧꯅꯤ?" ꯀꯦꯡꯕꯅ, "ꯍꯣꯏꯅꯦ, ꯀꯃꯥꯏ ꯇꯧꯅꯤ? ꯗꯦꯕ, ꯅꯪ ꯈꯔ ꯈꯜꯂꯣꯗꯅ, ꯀꯔꯤꯅ ꯐꯅꯤ ꯍꯥꯏꯕꯗꯣ?" ꯗꯦꯕꯁꯨ ꯉꯥꯏꯍꯥꯛ ꯈꯜꯂꯤ꯫ "ꯐꯔꯦꯁꯦ, ꯁꯨꯃꯥꯏ ꯇꯧꯔꯁꯤ, ꯃꯇꯝ ꯈꯔ ꯀꯣꯏꯕ ꯆꯠꯄ ꯁꯥꯔꯒꯅꯦ ꯑꯩꯈꯣꯏꯅ ꯆꯠꯀꯗꯕ ꯃꯐꯝ ꯑꯗꯨꯗ ꯆꯠꯂꯁꯤ꯫ ꯌꯥꯔꯤꯕ ꯃꯈꯩ ꯊꯨꯅ ꯋꯥꯔꯤ ꯑꯗꯨ ꯈꯪꯗꯣꯛꯅꯕ ꯍꯣꯠꯅꯈꯤꯁꯤ ꯑꯩꯈꯣꯏ꯫ ꯀꯨꯏꯁꯤꯜꯂꯛꯂꯕꯗꯤ ꯀꯔꯤ ꯊꯣꯔꯛꯄ ꯈꯪꯗꯦ ꯍꯥꯏꯗꯅ ꯉꯁꯥꯏ ꯍꯥꯏꯔꯛꯈꯤꯕꯗꯨꯅꯤ ꯑꯣꯖꯥ ꯈꯨꯔꯥꯅ꯫ ꯑꯗꯨꯅ ꯍꯌꯦꯡꯒꯤ ꯅꯨꯃꯤꯠꯇ ꯑꯩꯈꯣꯏ ꯌꯨꯝꯗꯒꯤ ꯊꯣꯛꯅꯕ ꯑꯌꯥꯕ ꯑꯗꯨꯗꯤ ꯂꯧꯕ ꯇꯥꯔꯦꯗꯅ, ꯎꯄꯥꯏ ꯑꯃ ꯅꯠꯇ꯭ꯔꯒ ꯎꯄꯥꯏ ꯑꯃ ꯇꯧꯔꯒ." ꯑꯁꯨꯝꯅ ꯋꯥ ꯇꯥꯅꯔꯕ ꯃꯇꯨꯡꯗ ꯃꯈꯣꯏ ꯑꯍꯨꯝꯁꯨ ꯃꯌꯨꯝꯗ ꯍꯟꯅꯈꯤꯔꯝꯃꯤ꯫